นงที่นงมารักอดุดาคงทางตับนาทางโดนลักลีมาคุตาไปรักไม่นำดูชูกัลลาบนุงชิดกิชาฟูนุหุมลักปดาอดุมักมุดขีบโอยบนะอามันมารักอดุดามาทันตมาปังกันายาวดามีกันอาชุชานาดรบไลรักอดุดามายุมยาวนาบันิไฮดนลักลีอาชมดนะชักคุมมาดูดามาลักปังไงนสักทงลิงไงดานีมาปาลมดิกิทงที่ลักปะมาโคลาดูตาบดกีฟุกฮกตุนะมามังทงอดูหังตัวเรเห็นถอยนะใครนู้เขาจิกิดูบ่อิมานัตระเนี่ยกันน้ำตะไลรำดริบสิบุไอ้เกี่ยวกับเขาน่ะโอยระจัดละปุ่งที่นิพัลตาสิลักลีฮัลักปะมาทำดีโอยระบันอาชุมนะเห็นถอยมาคุตลาร์เตนะมาไปเรียกใครระกะมาลักตาบดุดาเย็นบัดทกลักลำเห็นถอยกิตงลมดชูกันอากุมามีไว้ขระอินารักปะดาวน์สุดเต้าตงอ่อนทกตุนเย็นลราบชูกันอามาตะไลบะอูดีอาชุมลักปะดามาคอยทงกัลมาปากินาสิกหัวมาคงอดุดากันอากุมบะอามาฟัมดุเดลัยบกุมตาวริบะดูอูบะดาเห็นถอยตูขังจุงคีบะขังเอาดีทางลำบากคงทางดุจับเล็บไปหายระกะมุนนี่ยังดูนเลยอดมนเลยริงไอตงอดมดกีเมียมันนะเห็นถอยอิมาละนั่งดิสิดะกันหางไอรำลิบะเห็นถอยขังเปรกขังนวันทุกตุนะอิมาฮัลักบะแค่ยามคุยระกะเมียมันนะคุยดรีดาลาโอจังสิน้องน้ำมังบะโอยบะกะอามันบะมารักอดูได้เห็นถอยเมียมากิมาตุงคงทางดูนะใจอาดุมนัดจัดลิงเอมาทำดูดาเมียมันฉันมีน่ะสิเนง่ายคนเนี่ยอิมาลักปะกะเสนังบุอามาตะอูดระบรอหอยไม่ให้เด็กน่ะทันน่ะชัดคิดดูบ่เห็นถอยไงฮักตั้งดีอิงเอาเงาอีตุงอ่อนทอรักปะดาเสกเอามามาน่ะลักลีบดูอูปะดาลาร์เตนดูมากิมาไม่ไม่ยาดทางจินตุนี่เมียมันมิทายเนี่ยนังบัวเงาระบรอเสเอ็นช่างปอลังเสอมุกตะไประอูอามันมารักชิดาอูบอยอูดาบอยลักปะดาตุชันบัดกีคู่ชาโชคขมาเลเห็นถอยนะอิมาใครกินว่าสุกยามน่ะเทงไอสิบ่เมียมันนะกูน่ะไฮระกีเบียมาอิมาคู่ชินน่ะมันดานะว่ากันงังนิงเดอาชุมน่ะมามาจาดูอิมุงดะจังลักลีไฮระกะเห็นถอยสักทีเกไฮดานะซาพูหังตกลบมาตำดดีสักตัวเสียงสังลักเลยรมีเมียมันนะใครดาวเรียจับพูดดูอดุมุนยังไงดูบ่เห็นถอยนะอิมาสักสิไอทงบลอยระกะทางท่าดูนะทันลำบันีอดุกเสียงสังกัลเลยรำลีบสิบุกมาอินตอริจานะเมียมันนะท่าบักตาวบัดเซ็กชันคิดเรดะก็พาร์ใครดีอุปายเลยอะงั้นสิกิดิสาระเห็นดอกปะหายบัดนี้เห็นถอยนะอิมาคุยรอยทงอากิเงียกตังไงอยู่อายุชุสาบันนัตตินุมิดังสาดระดินาสาธุสุอันีอาชุมนาสักตัวมักฮาตานะอามุกทงกัตตุนะไงฮักกิมาตุงดดีสักลอยระดุนมามาสาธุสักสามินารีเห็นถอยนะอิมาใครดาวระเกสักอิสาสาดระดีเมียมันนะอิมาสาลิงเรนังสาธุนงสิสุสูบะหรักละมาเลก่อนดูหายังเพียงเห็นถอยนะอิมาปุ่นน่ะสังมินาระสิไอลูกฮักลอยเสลักฮิกเมียมาชูหอยอิมาไงระเกลอยเสลออาชุมนั่งไงฮักกิมาตุงลูกฮักลอยเสนบลอยเรไฮระกะมาจามากิการะสังดุนะปวดานักเห็นถอยตุมท่าบยาดาวะเขาขันเลยงั้นใส่มาโอยเรบอยขันดุนะวาริสักฮิบินิปีดูกิมารำดสุขเลยเห็นถอยนะไอ้กี่ว่าเขาโอยเรบสักละเนี่ยดูบ่อามันบามารักอดุดาไอ้ที่อิมานีไฮดันเลยรูบันไอ้ที่อิกาบุกาวิอิมาdoงั้นใส่ตัวเสลไฮคิบันอามุกตะหังลูกิเกอาชุมนี่เห็นถอยมากิกาดสังลักตุนะอิมาไอ้ที่นั่งตุ้มคราบอยขันลูริเมียมันนะตุมดรีดานงสุบมารักชิดาเนี่ยนงสิสุกันนะสิทธิ์ไปยาวรักปัสชิดายุมสิอติอากายยาวรักกัดรายนะปักเลยเห็นถอยนะอิมากระชุดเอารอยยุงกิอุคงสิงสูไลกายกิอ่างนิปามาจากคาร์ตาวรกะสินคิบะคุยดรีบดูดีเมียมันนะขังเรดอีเบียมาไล่ระบะให้บะเสียชูนะหัวหน้าบดาอวาดปะอามานัตรกะอามาเฮกตะลาอีให้ดูนี่เห็นถอยนะอิมายามเห็นเจนสุขันกันอุดาไอ้คอยชัวร์ก็ชุมไลรอยอดอิมา tu se le haidu kamay taurino, kayam tino soke amukti yengi.
ꯃꯤ ꯑꯃ ꯃꯈꯨꯗ ꯁꯣꯛꯂꯤꯕꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯍꯦꯟꯊꯣꯏꯁꯨ ꯊꯥꯎꯃꯩꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯥꯒꯤ ꯑꯁꯣꯛꯄꯗꯨꯗ ꯌꯦꯡꯂꯤ꯫ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯅꯪꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯗꯤ ꯏꯁꯨ ꯊꯣꯛꯇꯦ, ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯅ ꯈꯨꯒꯤ ꯑꯀꯣꯏꯕꯁꯤꯗ ꯈꯥꯝꯇꯦꯛꯂꯒ ꯂꯩꯔꯤ, ꯍꯤꯒꯥ ꯈꯔ ꯌꯩꯁꯤ, ꯑꯩ ꯏꯁꯤꯡ ꯂꯨꯝꯃꯨꯈꯤꯒꯦ꯫ ꯃꯤ ꯑꯃꯅ ꯏꯕꯦꯝꯃ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯅꯦ, ꯑꯁꯣꯛꯄ ꯃꯐꯝꯁꯦ ꯈꯔ ꯈꯔ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯖꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯥꯕꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯌꯨꯝꯊꯛꯇꯨꯗ ꯑꯀꯟꯕ ꯎꯖꯥꯎ ꯑꯃ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯄ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ, ꯌꯨꯝꯁꯤꯕꯨ ꯇꯦꯛꯇꯧꯔꯤꯕ ꯖꯥꯠꯂꯣ? ꯃꯤ ꯑꯃꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯂꯩꯁꯤꯗꯤ, ꯅꯣꯡꯊꯤ ꯅꯣꯡꯉꯪꯕ ꯍꯥꯏꯁꯤꯗꯤꯅꯦ ꯂꯥꯏ ꯇꯤꯟ ꯃꯊꯤ ꯐꯣꯡꯕ ꯃꯇꯝꯅꯤ, ꯅꯪꯁꯨ ꯁꯤꯗ ꯏꯃꯥꯒ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ, ꯀꯥꯡꯒꯟꯗꯣ ꯆꯦꯠꯅ ꯌꯦꯞꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯣ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯂꯤꯊꯣꯛꯅꯕꯗꯤ ꯇꯧꯗ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕꯁꯤꯡꯗꯨ ꯐꯥꯊꯗꯨꯅ ꯇꯨꯝꯕ ꯊꯦꯝꯅꯩ꯫ ꯑꯁꯣꯝꯗꯅ ꯇꯣꯃꯥꯜ ꯅꯨꯄꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯨꯠ ꯊꯥꯈꯤꯔꯣꯏꯁꯤꯗ, ꯇꯞꯅ ꯇꯞꯅ ꯂꯥꯛꯁꯤꯟꯅꯕ ꯇꯧꯁꯤꯅꯦ꯫ ꯀꯦꯇꯣꯀꯤꯅ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅꯅꯦ ꯑꯋꯥꯕ ꯇꯥꯕꯗꯨꯅꯤ ꯑꯩꯅ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯒꯦ ꯉꯥꯏꯔꯤꯁꯦ꯫ ꯇꯣꯃꯥꯜꯅ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨꯅꯦ ꯅꯨꯄꯤ, ꯆꯤꯝꯕꯥꯜ ꯊꯣꯡꯗ ꯅꯨꯡꯁꯤꯕ ꯁꯥꯒꯗꯕꯅꯤꯅꯦ, ꯃꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯕ, ꯃꯤꯃꯥꯡꯗ ꯑꯐ ꯁꯥꯔꯒꯅꯦ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯉꯒ ꯂꯣꯏꯔꯦ꯫ ꯋꯥꯏꯁꯦ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥꯗꯨꯗ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯟꯊꯣꯏ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗꯨ ꯁꯤꯠꯅ ꯋꯥꯏ ꯇꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯆꯝꯄ꯭ꯔꯥ ꯑꯃꯗꯤ ꯌꯦꯇꯨꯝ ꯑꯅꯤ ꯑꯍꯨꯝ ꯊꯤꯟꯖꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯆꯝꯄ꯭ꯔꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯃꯨꯛ ꯃꯥꯟꯕ ꯈꯔꯁꯨ ꯇꯩꯔꯤ꯫ ꯍꯦꯟꯊꯣꯏꯅ ꯀꯩꯅꯣ ꯁꯤꯗꯤ, ꯀꯅꯥꯅ ꯊꯝꯃꯤꯕ ꯖꯥꯠꯅꯣ? ꯈꯪꯗꯗꯅ ꯄꯥꯏꯔꯨꯕ ꯊꯣꯛꯑꯗꯤ ꯌꯦꯇꯨꯝꯁꯤꯅ ꯈꯨꯠꯇ ꯊꯤꯜꯂꯝꯅꯤꯗ꯫ ꯍꯦꯟꯊꯣꯏ ꯂꯩꯔꯝꯂꯤꯕ ꯆꯝꯄ꯭ꯔꯥꯗꯨ ꯇꯞꯅ ꯈꯨꯟꯒꯠꯇꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯔꯣꯝꯗ ꯂꯩꯔꯤꯕ ꯅꯂꯥꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯍꯦꯟꯊꯣꯏꯅ ꯑꯌꯨꯛꯁꯤꯗ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯊꯣꯡꯒꯥꯜ ꯃꯄꯥꯁꯤꯗꯁꯨ ꯑꯩꯕꯨ ꯈꯣꯝꯒꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ? ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯒꯤ ꯄꯣꯠꯂꯝꯁꯤꯗꯤ ꯑꯩꯅ ꯁꯣꯛꯂꯨꯕ ꯐꯔꯝꯅꯤꯁꯨ ꯈꯪꯗꯦ, ꯍꯣꯏꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ꯫ ꯑꯗꯨꯝꯅ ꯍꯦꯟꯊꯣꯏ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯍꯥꯏꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯔꯦ ꯍꯥꯏꯔꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯏꯍꯩ ꯍꯩꯅꯗꯕ ꯀꯌꯥ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯂꯝꯂꯒ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯍꯧꯒꯠꯂꯣ, ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯃꯦꯃꯅ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯈꯨꯁꯤ ꯌꯥꯝꯅ ꯁꯤꯛꯏꯅꯦ, ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯁꯝꯃꯨ, ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ, ꯏꯁꯥꯁꯤꯁꯨ ꯊꯤꯟ ꯊꯤꯟꯗꯣꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯦꯟꯊꯣꯏ ꯃꯃꯥꯕꯨ ꯁꯝꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯁꯥ ꯁꯦꯡꯗꯣꯛꯅꯕ ꯄꯨꯊꯣꯔꯛꯏ꯫ ꯀꯦꯇꯨꯀꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯟꯊꯣꯏꯅ ꯃꯃꯥ ꯁꯝꯂꯒ ꯄꯨꯊꯣꯔꯛꯄꯗꯨ ꯎꯕꯗ ꯁꯪꯕꯜ ꯋꯥꯡꯃꯗꯨꯗꯒꯤ ꯀꯧꯔꯛꯂꯤ꯫ ꯀꯦꯇꯨꯀꯤꯅ ꯏꯆꯦ ꯃꯦꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ, ꯈꯣꯡ ꯁꯤꯛꯂꯤꯗꯨꯕꯣ? ꯃꯦꯃꯅ ꯈꯪꯗ꯭ꯔꯦ ꯀꯦꯇꯨꯀꯤ, ꯉꯔꯥꯡ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗꯅꯦ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯥꯛꯄꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯁꯟꯈꯤꯕꯗꯒꯤ ꯈꯨꯁꯦ ꯆꯤꯛꯄꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯀꯦꯇꯨꯀꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯆꯦ, ꯈꯨꯗꯒ ꯑꯣꯏꯔꯦ, ꯍꯤꯒꯥ ꯌꯩꯔꯗꯤ ꯈꯔ ꯌꯥꯡꯕꯁꯨ ꯌꯥꯏ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒꯅꯦ ꯂꯥꯛꯀꯦ, ꯏꯆꯦꯅ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯨ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯤꯄꯥꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯀꯦꯇꯨꯀꯤꯅ ꯃꯣꯏ ꯇꯥꯗ ꯉꯔꯥꯡꯒꯤꯗꯣ ꯇꯦꯡꯕꯥꯜ ꯍꯧꯔꯦ, ꯈꯣꯡꯗꯣ ꯁꯦꯀꯧ ꯁꯦꯀꯧ ꯆꯠꯂꯗꯅꯅꯦ ꯀꯌꯥꯝꯗꯤ ꯅꯨꯡꯁꯤꯔꯦ ꯌꯦꯡꯕꯗ꯫ ꯇꯣꯃꯥꯜꯅ ꯐꯔꯦꯗ, ꯁꯤꯗꯩꯗꯤ ꯇꯞꯅ ꯇꯞꯅꯅꯦ ꯊꯕꯛ ꯃꯈꯥ ꯄꯥꯏꯈꯠꯄ ꯌꯥꯔꯦ꯫ ꯃꯥꯏꯃꯨꯅ ꯏꯃꯥ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ꯫ ꯇꯣꯃꯥꯜꯅ ꯑꯩ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ, ꯅꯣꯡꯉꯥꯜꯂꯛꯄꯒ ꯌꯨꯔꯦꯝ ꯊꯛꯄ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯃꯥꯏꯃꯨꯅ ꯄꯥꯕꯗ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ, ꯁꯦꯜ ꯄꯤꯔꯛꯑꯣ, ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯏꯃꯥꯟꯅꯕ ꯉꯥꯏꯔꯤ꯫ ꯀꯦꯇꯨꯀꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯍꯪꯇꯛꯇꯅꯦ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯄ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯥꯏꯃꯨꯅ
ꯑꯩꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯏ ꯁꯣꯛꯄ ꯌꯥꯕ ꯀꯩ ꯊꯕꯛ ꯇꯧꯈ꯭ꯔꯦ? ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤꯗꯨꯕꯣ? ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅꯅꯦ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯀꯦꯇꯣꯀꯤꯅ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯁꯦꯜꯁꯤꯗ ꯂꯩꯔꯦ, ꯊꯦꯡꯅꯃꯝꯅ ꯍꯜꯂꯛꯀꯅꯨ꯫ ꯍꯦꯟꯕꯤꯅ ꯏꯃꯥ ꯑꯩꯒꯤꯁꯨ ꯁꯦꯜ ꯄꯤꯔꯛꯑꯣ, ꯑꯩ ꯆꯥꯛ ꯆꯥꯅꯕ ꯂꯩ꯫ ꯀꯦꯇꯣꯀꯤꯅ ꯅꯪꯅ ꯑꯃꯨꯛ ꯀꯔꯣꯝꯗꯩ ꯐꯩꯖꯜꯂꯛꯏꯅꯣ? ꯆꯠꯂꯨ, ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯣ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯄꯤꯒꯦ꯫ ꯍꯦꯟꯕꯤꯅ ꯇꯆꯧꯅ ꯍꯥꯏꯕꯅ ꯄꯤꯔꯒ ꯑꯩꯅ ꯍꯥꯏꯕꯅ ꯄꯤꯌꯨ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯇꯧꯔꯣꯏ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯇꯣꯃꯥꯜꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯦꯜꯁꯤꯗ ꯂꯩꯔꯦꯅꯦ, ꯂꯧꯁꯤꯜꯂꯨꯅꯦ, ꯆꯠꯂꯨ ꯅꯪꯁꯨ ꯆꯠꯅꯤꯡꯕ ꯃꯐꯝꯗ꯫ ꯅꯥꯕꯨꯡꯁꯨ ꯀꯧꯔꯦꯜ ꯁꯟ ꯑꯉꯥꯎꯕꯒꯨꯝꯅ ꯍꯥꯏꯅ ꯇꯥꯅꯕ ꯌꯥꯗꯈꯩ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯦꯗꯅ꯫ ꯅꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯣ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ ꯅꯣꯏꯗ ꯉꯥꯡꯅꯕꯗ꯫ ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯁꯦ ꯈꯨꯗꯣ ꯍꯤꯒꯥ ꯌꯩꯅꯕ ꯇꯧꯁꯤ, ꯇꯨꯁꯤꯟꯈꯤꯕꯗꯨꯒꯤ ꯆꯩꯅꯥꯈꯣꯅꯤ, ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤꯁꯤ꯫ ꯀꯃꯥꯏ ꯇꯨꯁꯤꯜꯂꯤꯅꯣ ꯁꯤꯕꯣ? ꯃꯦꯃꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯒꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯏꯟ ꯏꯜꯂꯛꯄꯗꯧꯅ ꯇꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯁꯦ ꯏꯐꯥ ꯐꯥꯖꯤꯟꯕꯗꯧꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨ ꯏꯕꯦꯝꯃ ꯉꯔꯥꯡ ꯂꯥꯂꯣꯟꯕꯤꯗ ꯁꯦꯜꯁꯨ ꯈꯔ ꯄꯤꯔꯝꯕꯅꯤ, ꯍꯌꯦꯡꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯅꯕ ꯍꯥꯏꯗꯅ꯫ ꯍꯦꯟꯊꯣꯏꯅ ꯏꯃꯥꯁꯨ ꯈꯣꯡ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ, ꯑꯦꯟꯁꯥꯡ ꯅꯥꯄꯤꯗꯣ ꯂꯧꯁꯤꯜꯂꯒꯅꯦ ꯌꯣꯟꯊꯣꯛꯎꯔꯒꯦ꯫ ꯃꯦꯃꯅ ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯩꯊꯦꯜꯗꯨꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯃꯥꯏꯅ ꯌꯣꯜꯂꯨꯗꯧꯔꯤꯕꯅꯣ? ꯀꯣꯟꯅ ꯏꯃꯥꯅ ꯅꯥꯕ ꯐꯔꯒ ꯌꯣꯜꯂꯒꯦ, ꯆꯠꯂꯨꯔꯅꯨ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯆꯠꯂꯣ꯫ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯍꯤꯒꯥ ꯌꯩꯔꯤꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯃꯦꯃꯅ ꯌꯥꯔꯅꯤ ꯌꯩꯔꯨꯔꯅꯨ, ꯍꯤꯒꯥ ꯌꯩꯔꯒ ꯈꯨ ꯃꯅꯨꯡꯁꯦ ꯁꯤꯛꯄ ꯁꯥꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯦꯟꯊꯣꯏꯅ ꯑꯗꯨꯗꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯟꯊꯣꯏ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯤ꯫ ꯍꯦꯟꯕꯅ ꯍꯦꯟꯊꯣꯏ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯍꯦꯟꯊꯣꯏꯅ ꯃꯇꯝ ꯌꯥꯝ ꯈꯪꯕꯒꯤ ꯋꯥꯅꯤꯅꯦ, ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯀꯅꯤ ꯀꯥꯏꯁꯦ꯫ ꯍꯦꯟꯕꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯪ ꯍꯦꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯁꯤꯟꯐꯥ ꯄꯨ ꯂꯩꯔꯕꯅꯤ ꯑꯩꯗꯤ꯫ ꯆꯥꯎꯕꯅ ꯑꯗꯨ ꯍꯦꯟꯊꯣꯏ ꯅꯪ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯕꯒ ꯂꯥꯛꯇꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯍꯦꯟꯊꯣꯏꯅ ꯆꯥꯎꯕ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯇꯨꯁꯟꯕꯗꯒꯤ ꯃꯈꯣꯡꯗꯣ ꯁꯤꯛꯑꯦꯅ ꯀꯩꯊꯦꯜ ꯆꯠꯄ ꯉꯝꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯏꯅꯤ꯫ ꯍꯦꯟꯕꯅ ꯑꯗꯨꯗꯤ ꯏꯃꯥ ꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯅ ꯍꯣꯔꯦꯟꯁꯦ ꯅꯣꯏꯗ ꯀꯣꯏꯔꯛ ꯇꯥꯔꯦ꯫ ꯍꯦꯟꯊꯣꯏꯅ ꯍꯦꯟꯕ ꯂꯥꯛꯀꯦꯁꯨ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯎ, ꯅꯨꯃꯤꯗꯥꯡꯗꯗꯤ ꯂꯥꯛꯀꯅꯨ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯅꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯐꯖꯅ ꯎꯈꯤꯔꯣꯏ꯫ ꯆꯥꯎꯕꯅ ꯅꯪ ꯍꯥꯏ ꯋꯥꯗꯣ ꯌꯥꯝ ꯆꯨꯝꯃꯤ, ꯅꯪꯒꯤꯗꯤ ꯅꯕꯨꯡ ꯑꯃ ꯅꯧꯄꯥ ꯑꯃꯁꯨ ꯂꯩꯕ ꯅꯠꯇꯦ, ꯃꯤꯅ ꯂꯥꯟꯅ ꯍꯦꯛꯇ ꯈꯟꯈꯤꯗꯣꯏꯅꯤ, ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯒ ꯑꯣꯏꯔꯦ꯫ ꯐꯔꯦ ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯂꯛꯑꯣ, ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯍꯦꯟꯕꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯗꯤ ꯇꯅꯨꯗꯁꯨꯅꯦ ꯍꯥꯏꯔꯒꯦ, ꯂꯦꯝꯕꯤꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯑꯁꯣꯝꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯒꯗꯕꯗꯨꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯗꯨꯅ ꯊꯥꯜꯂꯝꯗꯦ꯫ ꯃꯦꯃꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ, ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ, ꯋꯥꯏꯒ ꯑꯃꯠꯇ ꯁꯤꯠꯆꯤꯟꯗ꯭ꯔꯕ꯭ꯔꯥ? ꯍꯦꯟꯊꯣꯏꯅ ꯊꯕꯛꯄꯨꯗꯤ ꯂꯣꯏꯔꯦ ꯏꯃꯥ, ꯆꯥꯛ ꯊꯣꯡꯗꯣꯏꯇꯪ ꯉꯥꯏꯔꯤ, ꯉꯜꯂꯤ ꯇꯧꯕꯅꯤ꯫ ꯃꯦꯃꯅ ꯂꯥꯏ ꯊꯥꯎꯃꯩꯗꯤ ꯊꯥꯟꯈ꯭ꯔꯕ꯭ꯔꯥ? ꯍꯦꯟꯊꯣꯏꯅ ꯊꯥꯟꯗ꯭ꯔꯦ ꯏꯃꯥ, ꯏꯁꯥꯁꯦ ꯑꯀꯤꯕ ꯐꯥꯎꯏ, ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯣ ꯏꯁꯨꯛ ꯁꯨꯛꯂꯒ ꯆꯪꯕ ꯇꯜꯂꯤ꯫ ꯃꯦꯃꯅ ꯇꯍꯣꯏꯗꯦꯅꯦ ꯏꯕꯦꯝꯃ, ꯏꯃꯥ ꯉꯥꯏꯒꯦ ꯂꯥꯛꯑꯣ꯫ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯅꯈꯣꯡ ꯅꯥꯏ ꯍꯥꯏꯗꯣ ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯊꯥꯜꯂꯨꯔꯒꯦ꯫ ꯍꯦꯟꯊꯣꯏ ꯂꯥꯔꯇꯦꯟꯗꯨ ꯉꯥꯅ ꯊꯥꯟꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯂꯤ꯫ ꯀꯤꯔꯕꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯏꯔꯝꯂꯤ꯫ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯇꯨꯕ ꯆꯝꯂꯒ ꯆꯠꯈꯤꯕꯒꯨꯝ ꯃꯁꯥꯗ ꯁꯥꯃꯤꯜ ꯐꯪꯏ꯫ ꯍꯦꯟꯊꯣꯏ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝꯅꯁꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩ꯫ ꯑꯀꯤꯕꯗꯨ ꯐꯥꯊꯗꯨꯅ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫
ngay haki matung sak loiraduna mama bu sak pijanabani haidana changlak matamda oiramliba phibamdu ubada henthoi khanglau lauduna purakliba chaktu leimaida thadaduna mama gi manakta senselakduna mama bu konkhattuna kapli makhong makhuttu phaijai single hairaga famangduda upsilaga taraga leiramliba mataudu ubada henthoi thamoi sokna kapli mema swar faubudi tapna holi henthoi na mama bu ngamboi ngamdaboi saugattuna famungduda hiphalli mapukningda sukhalli imana oiriba phibam sibu karino imung sidana akiya khangkai pirakliba kanada tanarugani ima isagini haibada kana su leite haidana asumna mitkup ama fawba tumda khai henthoi mama bu sangduna lei henthoi gi kadagi akiba khonjel da kana gumba amana na heduna laibagi khonjel su hauna tarakli ngai hak adumna tauram laga memagi kagi thongsil mayaduda amuba fijol setpa mushin muba kanano masak men mantadaba ama koisat chattuna lairibado mami mana isa sakai tumdabagi oirom tawna onthorakpada uri amuba fijol setpa makhonggi leibak tada chatlibado henthoi masada akibana machi lengba fawba ngamkhidri ngayak adumna leiramlaga ayakpa khonjel amana hauna laurakli imungduda thalamba larten su ayakpa khonjelduna pokhairakduna imungdu pumam hekmammi henthoi kina mama bu chena konchinduna khangjai ashomdana lai sanariba kaduda matai manaudu pina nokli maimu mama mapani gi marakta yu tap thai ngauraga thongdo kaukhaiduna changakli noklambadu chap leptuna tomalna nangdi sida kaidoba changaiba tomugidi leitadana maimuna imaga fabagana tawrisu kayo asuk saukalaba matamsida laitin sanaraga aduda nungaisi kaidana ketokina mi takinina tapna ngangune napaga aigana tawrise noigi nungainabanina maimuna kaino aikoigi nungaiba haidi wathi orem tawraga nungaiba fungi haiba sunati ima fabana aisi yu ngaurena apangba siriro tomalna Ketokia, nachani pase, kiyamaga pusinko, natradi parak taraklani, ay lai sanariba se, lusilamdaba yaroina. Sumna matamdi haujin kiba kangawdi, ayu angan baduda, mi lang na bagi makol tay haidana, henthoi kontong lomda toglaki. Nasik makhong duda, nipa magi asiba haksang taduna lairibado, mayam yom sinari. Masak masakang mangamdri, mamay mamitol lakwat payada, pungtoy-toy raga layrami. Henthoi suwa siba haksang do uro badagi, masado hena pakat pa, akiba paurakduna, yumlom da tuna chansilagli. Mamagi managta amuk sangakduna yingli. Me matapna. Ibiyama, kaidaw ba yawragi niya duka na sila ito ba? Henthoi na, kaisu tawdi ay ma. Me mana, mapalda mi lang na bagi makhol tabagum na tawi kaidaw na rege niya henthoi wa maragtat na ima nasaka su tawdrabra mi mana imagi sasya loy na phajin punchin bagum leng lak pangamdre isasya loy na sidakre ngamliba haibabu koksya khara leng ni sini wa ngang ba sisu yam wai sadaw thungi henthoi na adudi ima ai haksang sengdok mukigi ngihak pothabiram asumne henthoi imungi sairiba mayamdo loisinba loire hairaga mamabu mamai mamitta thokpi adumna laire ngai mangoldagi henthoi bu kauraklibudu tabada thoklaktuna henthoi na henba chawba noi oira kai chatlino kakhalao phidasida phamo henbana noida ngasi ayuk saksa si haibado noi thongal sida nipa masira metabasha masiwada tanusu lembisu noida chalusi yaraktre henthoi na adugi wairadi kona sarasi imasu phibam tadana lai khangdreda hemba ai khoigidi ai thantani yumsida ai wakhal lama ithok thoktre chawbana nahan to sele haibada kayam thuina so inu phibam tadri haisibu ai wakhal taba ngamdri henthoi na chawba ai gi warisibu noida kamaina henbana henthoi ai khoi si atopa na tini
Kamaina tawrino maramdudi sengna haibudana. Henthoina. Aigi wase kanasu thajabiroida. Chaubana. Kaigi thajaroidoino. Singnaba leitana hekta hayu. Amabu oire. Tathok tasin tawrga loire. Henthoina. Phare adudi ai hairagi. Wafamse noi ani khaktana khang. Athei kanadasu haidok piganuko. Mamagi oiriba phibam mamadi thokiba akiba thawdo kayado henba chaw makhoi anigi mafamda amati sithadana henthoi kap tuna tamni chawbi henba makhoi anisu wari duda maya ka khaitai masadu su akiba fawi ani do mit ka yengne ngayak ti tuminna wa faw ngangnadi tuminna ngayak leiraga tapna henthoi nuigisa akhang ayama tanaraga masimang yenghawda taradi Kudong tiba amadi soiduna thoglakmani. Henthoina. Kanada yenghangani haiba aidi khangdi. Aduisu mathakta. Imasi hundoktuna chatpasu yaro. Henbana. Phare adudi. Itauk sauba ibani tanaraga horel numit tadringaidana. Akhang ayama puraga laknaba tawragi. Adudi aykoi amuk chatlagi. Saubana. Noigi khoisu laikham leitro. Adu khara thadokpiyo. Imagi famangda. Imungdagi mema khonjel tapna. Ibiyama. Henthoina. Lao, nakhoi nisu imabu unaramlaga chalo. Makhoi pulap memagi manak changai. Henthoina. Ima, kaidawrage. Mema mamittagi mapi tana kaptuna hairakli. Napabungdo la ammi. Imabu chala si haidana. Khutpaina singamina. Aina ichhanupigi tawgadaba thabak thawram yam watli haibadagi. Akiba sakam olaktuna niya imada akiba sabtra kaya tawram laga bangkre. Henthoi mamagi wadu taro badagi hena aki pakat pagaloina na mamabu chena konduna kapli. Sauba hen mamakoi anisu swai lawi. Tung ontok tuna su kana laigi haiduna yingi. Hen mana chawu mangola domda kauthokri ingit tawduna hen bana. Itaw, sidi kuita krabadi afaba oidong mandi. Aisu maiba maibigi wasa kaya khangdi kayoksiga laklabanina ibani ngamnaba mateng amadi pangnaba toksi numit tarakringai sida chawbana aisu nanga chamanai ni taw maiba maibigi matangsia kaya khangdi adabu aina angang oiringaida aikhoi ipu narakpada layengkiba maibi amadi lei hinglam khigadra haibadudi khangdi maduda chatlaga yengudong mangai henbana phare Nang nathanda chatlur. Aidi henthoi ga lairamlagi. Henthoi mathanda thadokpasu nungaiti. Masu khiramgani. Saubana. Hoi phare ne tudi. Ayumdagi cycle loktokluraga chatluragi. Henbana. Mafam di kaidanu kayam lakke. Numita abadi yaroi taw. Saubana. Hoi ai fanaba silagi. Mafam budi khundondani. Ai chatlei taw. Asumna chawba chanchat chattuna. Mayumdagi cycle loktoklure hairaga. Kondol tamna cycle do yang na thawduna lagli. Mitkup kharagi matung singya do yumdom pok oina lairiba yumpham adu yawrakli. Cycle do mafam sana thamlamle hairaga suri tafam do lep chawbana. Abo hingibo. Sangol do dagi ahalgi matam oirabi kethabina. Namang lepiba aisha. Amai bi kethabi haiduni niya. Ai sidri hingi. Sauba noklaga minga sakabu yamna sanadi tawrisi kethabina ming sina kaidawraba naha oiringaidadina phajabada maming chalibani ima ipana ne kina yokli haidana ne kethabi kaubiramibani adu isu nupana mafamsi tana la isibu kai leirage nupi phanaba laison piyuga haiba la iraba saubana Abuksha wari gari yam nungairi kethabina lao mango sida phamurasi isuna lakpagi maram su hairo kakhlao phida sida hekta phamu chawbana abo ai kuina leithabasu pakhali oihurba phibamduda kethabina masigi anga ubasidia masa se leitana leiba haibadu oidi hek lakpadigi mihul chenkhallaga lakpu oina tawradana chawbana Abo, ay maramdo hairagi, ay nalakli sige. Kethabina, hairo, sure do di tap na holo niya.
wari haidringayda shorta thokidana ko sauba mana lakpagi maram henthoi gi imung oi horiba aki tamnabagi thaudok singdo mayek sengna tamloi ke thabi ngai akti wakhal lamada ungduna lairi chaubana abo ke thabi na ha kaidora madugi matung saubana adugi wari makha tabati leitre abuk shatlaga yengbidi yadi ke thabi na aidi maphamduda chatpa ngamloi dauri ne saubana adudi kamai tawni bo ke thabi na sunupa abuk imungda changlukhige lairam kho sumna ke thabi imungda sangkhre hairaga laigi oiba polam khara puthorakli ke thabi na yengo sunupa aina puthorakliba nung angauba se numitari ni naduna lairiba misaktuda nan thabiyo ayuka numidang tumlamdaida masa sinba thongna nan thabiyo numitari ni sanbadana nungdo aingonda amuk sinagadabani nung angauba se tapna machu olakani chaubana yamna nungaijirebo ayumuk chatlagi ke thabina ngai khoni nangbwa wa haiba loidrine chaubana kai waligi abo ke thabina langthrei manase nariba mi duda ayuk khuding sakhau hangningai matamdana mana amamtang pijaw aduga nung macha mari sinane ingkolgi akoibado nangni hek yaukibaga phumjallo aduga lang angangba sinane nangonda abokna hana sibirage lemahuriba langsina namanabaduga mama machaduga nangna sibiro saubana abo yamdi sel khara kacharangdi ke thabina yare isu mai pakpa oisaro seksina chatluko laigi potlamdo kana su khangan wanganu chaubana hoyabo chatlukhigi kona muk thengnarasi ke thabina ingauradana nuksi kheda ngai haki matung sauba henthoi gi manak yauraduna changakli henbana kamai tawri daw saubana masala uyadi layu oiba polam khara pirai ngasai ke thabina sinarakpa polam singdo henthoi da sinare hairaga sauba yungi ingkholgi maikai marida mirak narak yenglaga nungdu phomjilli madu loiraga lang angangba sinarakibadu su makoi singda sibirami henbana henthoi hausikti karisu mipai ngai oidre adudi ai khoi muk chatlagi nangsu siksina layuko henthoi sauba henba noi ani lairambagi ngasidi ima ichabo awa famdagi kanbiri noi anigi laman yam tole chaubana adumna haiganu de henthoi henbana marup ama oina tawfam thopani wai si hairam laga henba chauba makhoi ani su satkre makhoi ani na lambi da lakpada ketu ki mayum da changi tawbudu hek wawi mayum changdabida henba hoi tamna ketu ki lakli chauba su mayum changauri henba gi tungda ketu ki inaduna lakpaduda henbana inya kai satoin ketu ki na ai se na khoi da la ini noi gi imadu unage haidana henbana adudi sangasi ketu ki na ai sangaroi thongal sida laihore hayu namado henma mabu kauduna changakli thoinuna kaidora lakau kauriduna nongan badagi thoki baduna numit taramda sida hanjala ibanina henbana ima thongal da thogo hayobani ine ketukina thoinuna masu lakladi kok changakpa kaidawi haige ngang dana thoinu thongal tamna thoi ketuki liapaga lairi badugi manakta changlaktuna thoinuna kaidore ketukia mitop tawna liapaga lairisina lakladi kok changakpa yadro ketukina nayumda haiba yaba wana tini bema nachani pata khini tawbanina thoinuna adudi pukri mapal sida oina phamura sirao nang lakpagi maramdo hairo swai sidi kana su leite ketukina nachani pado hausikta lei oiramnina kaide lairui haibadi nangdi khangamloi thoinuna adubu kaino hekta hayu koitho leire nangna ketukina thoinua ai khoige yum thangnabi lukhrabi mi madu khangidana moida adum lei nachani pasi yamna toina changi
ꯑꯗꯨ ꯑꯩ ꯄꯥꯝꯗꯦꯀꯣ ꯅꯆꯥ ꯄꯥꯈꯪꯅꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯃꯆꯪꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯖꯗꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯂꯨꯈ꯭ꯔꯥꯕꯤ ꯃꯤ ꯑꯃꯁꯦ ꯂꯝꯆꯠꯁꯨ ꯑꯣꯈꯥꯛꯂꯨꯗꯦ ꯑꯗꯨ ꯑꯩ ꯏꯆꯤꯟꯁꯤꯅ ꯄꯥꯅꯤꯡꯗꯦꯀꯣ ꯅꯆꯥ ꯐꯖꯜꯂꯨ ꯊꯣꯏꯅꯨ ꯃꯤꯃꯥꯡ ꯐꯝꯗ꯭ꯔꯤꯉꯩꯗ ꯊꯣꯏꯅꯨꯅ ꯑꯩꯗꯤ ꯏꯆꯦ ꯃꯦꯝꯃꯁꯦ ꯌꯥꯝꯅ ꯐꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯐ ꯁꯥꯔꯤꯕ ꯑꯣꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯝꯅꯤꯌꯦ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯄꯥꯟꯕꯤꯒ ꯑꯣꯏꯔꯦ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤꯅꯅꯦ ꯃꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯖꯨꯒꯣꯠ ꯆꯥꯕ ꯊꯕꯛꯄꯨ ꯇꯧꯅꯤꯒꯦ ꯀꯦꯇꯨꯀꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯅꯅꯤ ꯅꯣꯡꯃꯇ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯒ ꯂꯣꯏꯅ ꯇꯤꯟꯅꯍꯟꯗ꯭ꯔꯤꯁꯦ ꯊꯣꯏꯅꯨꯅ ꯍꯣꯏ ꯑꯩꯁꯨ ꯏꯆꯥ ꯑꯉꯥꯎꯕꯁꯦ ꯐꯠꯆꯤꯟꯅꯕ ꯍꯣꯠꯅꯔꯒꯦ ꯅꯪꯅ ꯂꯥꯛꯏꯁꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯀꯦꯇꯨꯀꯤꯌꯥ ꯉꯁꯥꯏ ꯏꯆꯦ ꯃꯦꯝꯃ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯅꯤꯄꯥ ꯑꯃ ꯁꯤꯔ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦꯅꯦ ꯀꯦꯇꯨꯀꯤꯅ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦꯗ ꯆꯤꯡꯌꯥꯈꯨꯜꯗꯒꯤ ꯑꯃꯨꯕ ꯀꯧꯏ ꯍꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯁꯨꯝꯅ ꯀꯦꯇꯨꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯏꯅꯨꯁꯨ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯆꯥꯅꯤꯄꯥꯗ ꯊꯣꯏꯅꯨꯅ ꯅꯪ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯏ ꯍꯌꯦꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯒ ꯌꯥꯔꯣꯏꯀꯣ ꯃꯤꯁꯦ ꯃꯤꯅ ꯌꯣꯟꯕꯅꯦꯁꯦ ꯈꯪꯗꯦꯅꯦ ꯍꯥ ꯍꯦꯟꯕꯅ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯏꯃꯥꯒꯤ ꯉꯥꯡꯕ ꯍꯧꯈ꯭ꯔꯒ ꯂꯦꯞꯇꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯊꯣꯏꯅꯨꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯗꯩꯗꯤ ꯊꯣꯛꯑꯅꯨꯀꯣ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯊꯒꯩ ꯉꯁꯥꯏ ꯄꯤꯔꯝꯕ ꯅꯨꯡ ꯑꯉꯧꯕꯗꯨꯅ ꯃꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯕꯤꯔꯤ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯍꯛꯆꯥꯡꯗꯨ ꯆꯤꯛꯄ ꯁꯤꯗꯕ ꯌꯥꯎꯔꯤꯕ꯭ꯔꯣ ꯃꯦꯝꯃꯅ ꯁꯤꯛꯄꯗꯤ ꯐꯥꯕꯒꯨꯝ ꯇꯧꯏ ꯍꯛꯆꯥꯡꯁꯤꯗ ꯂꯦꯡꯕ ꯉꯝꯗꯦ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯁꯤꯗꯩꯗꯤ ꯇꯞꯅ ꯇꯞꯅ ꯐꯔꯗꯕꯅꯤ ꯃꯦꯝꯃꯅ ꯅꯪꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯕꯔꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣꯗꯅ ꯑꯌꯨꯛꯀꯤꯁꯨ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯑꯩ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯏꯊꯟꯗ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯃꯦꯝꯃꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯈꯔ ꯆꯥꯔꯒꯦ ꯊꯣꯡꯉꯨꯔꯣ ꯁꯣꯝꯗꯅ ꯀꯦꯊꯕꯤ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯃꯥꯒꯤ ꯐꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯅ ꯌꯦꯡꯂꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯃꯨꯁꯤꯟꯃꯨꯕ ꯅꯨꯄꯤ ꯑꯃꯅ ꯃꯁꯝ ꯃꯅꯥꯏ ꯏꯐꯥ ꯐꯥꯈꯩ ꯏꯈꯦꯡ ꯇꯩꯔꯕ ꯃꯌꯥꯗꯨ ꯁꯦꯒꯥꯏꯈꯩ ꯀꯥꯊꯣꯛꯇꯨꯅ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤꯕꯗꯨ ꯎꯔꯛꯂꯤ ꯀꯦꯊꯕꯤ ꯎꯏꯁꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯃꯪ ꯌꯥꯏꯊꯣꯡ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪꯄꯥꯟꯗꯨꯗꯒꯤ ꯂꯥꯛꯄ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯗꯨꯅꯤꯅꯦ ꯊꯋꯥꯏꯁꯤꯕꯨ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯁꯛꯇꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯦꯇꯨꯀꯤ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯤꯄꯥ ꯃꯆꯥꯗꯨꯅ ꯁꯥꯕꯜ ꯈꯨꯟꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯑꯩꯅ ꯌꯥꯈꯤꯗꯕꯁꯨ ꯀꯦꯇꯨꯀꯤꯅ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯑꯣꯏꯔꯝꯕꯩꯁꯨꯅꯤ ꯁꯣꯝꯗꯅ ꯅꯨꯡꯗꯥꯡ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥꯗꯨꯗ ꯇꯣꯃꯥꯜ ꯀꯦꯇꯨꯀꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯃꯥꯜꯅ ꯅꯨꯄꯤꯌꯥ ꯉꯁꯤꯗꯤ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯦꯞꯄꯁꯤꯅꯦ ꯈ꯭ꯋꯥꯡꯒꯁꯤ ꯌꯥꯗ꯭ꯔꯦ ꯍꯩ ꯑꯍꯤꯡ ꯀꯌꯥꯃꯨꯛ ꯇꯨꯝꯃꯛꯇꯕꯒ ꯀꯦꯇꯨꯀꯤꯅ ꯂꯦꯞꯀꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯤ ꯑꯇꯩꯗꯤ ꯆꯥꯛ ꯇꯛꯂꯝꯃꯒ ꯌꯥꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯑꯃꯪ ꯌꯥꯏꯊꯣꯡꯒꯤ ꯊꯋꯥꯏꯗꯨꯗꯤꯅꯦ ꯂꯦꯞꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯦꯛ ꯂꯦꯞꯄꯗ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯀꯗꯣꯔꯤꯕ ꯇꯣꯃꯥꯜꯅ ꯑꯗꯨꯒꯤ ꯇꯝꯊꯤꯕ ꯊꯋꯥꯏꯗꯨ ꯂꯣꯏꯁꯤꯟꯕꯅꯗꯤ ꯐꯔꯕ꯭ꯔꯥ ꯈꯜꯂꯤꯅꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯇꯥꯏꯅꯔꯛꯄꯗ ꯅꯠꯇꯅ ꯏꯆꯥꯁꯤꯡꯗꯁꯨ ꯁꯣꯛꯂꯛꯀꯅꯤꯅꯦ ꯅꯪꯕꯣ ꯀꯦꯇꯨꯀꯤꯅ ꯊꯋꯥꯏꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯏꯔꯣꯟꯗꯨꯗꯤꯅꯦ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯜꯂꯤ ꯐꯥꯎꯕꯗꯤ ꯉꯝꯅꯕ ꯁꯥꯟꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯁꯣꯟꯖꯤꯜꯂꯛꯂꯒꯅꯦ ꯅꯆꯥꯅꯤꯄꯥꯁꯨ ꯂꯩꯔꯤ ꯀꯩꯗꯧ ꯋꯥꯔꯣꯏꯗꯣꯏꯅꯣ ꯀꯥꯟꯅꯗꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯕꯨ ꯁꯥꯟꯅꯕ ꯍꯧꯔꯤ ꯑꯁꯣꯝꯗꯅ ꯊꯦꯟꯕꯤ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤ ꯊꯦꯟꯕꯤꯅ ꯏꯃꯥ ꯄꯥꯕꯅꯦ ꯇꯧꯔꯤꯁꯤꯅ ꯂꯥꯏ ꯇꯤꯟꯗ ꯊꯋꯥꯏ ꯂꯨꯞ ꯂꯩ ꯑꯩꯅ ꯁꯣꯝꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯤꯁꯤꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯍꯣꯏꯗ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯀꯩꯗꯧ ꯋꯥꯖꯔꯨꯗꯣꯏꯅꯣ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯕꯤ ꯑꯃ ꯂꯩꯁꯤꯗꯤ ꯍꯦꯛꯇ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯕ ꯃꯇꯝꯗꯨꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯊꯣꯛꯅꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯁꯦꯝ ꯁꯥꯔꯤ ꯇꯣꯃꯥꯜꯅ ꯊꯋꯥꯏꯁꯤ ꯀꯧꯊꯣꯛꯇꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯄꯜꯁꯤꯗ ꯊꯝꯕꯅꯗꯤ ꯐꯔꯕꯅꯤꯅꯦ ꯅꯥꯁꯤꯛ ꯃꯈꯣꯡ ꯇꯝꯅ ꯆꯥꯛ ꯇꯝꯕ ꯆꯠꯄꯁꯦ
ꯅꯣꯡꯃꯗꯤ ꯃꯤꯅ ꯈꯪꯅꯔꯛꯄ ꯁꯣꯏꯔꯣꯏꯅꯦ ꯀꯦꯇꯣꯀꯤꯅ ꯑꯩꯁꯨ ꯑꯗꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯅꯤꯄꯥ ꯃꯃꯥ ꯃꯆꯥꯁꯤꯗ ꯊꯋꯥꯏ ꯂꯧꯕ ꯂꯣꯏꯔꯗꯤꯅꯦ ꯋꯥꯄꯜꯗ ꯀꯧꯁꯟꯕ ꯌꯥꯔꯦ ꯇꯣꯃꯥꯜꯅ ꯉꯁꯤꯗꯤ ꯑꯀꯤ ꯇꯝꯅꯕ ꯄꯤꯔꯔꯣꯏꯁꯤ ꯏꯇꯩꯃ ꯃꯦꯝꯃꯁꯨ ꯀꯨꯏꯅ ꯍꯤꯡꯗꯣꯏ ꯂꯩꯇ꯭ꯔꯦ ꯀꯦꯇꯣꯀꯤꯅ ꯑꯩꯁꯨ ꯑꯗꯨ ꯈꯪꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯈꯟꯅ ꯈꯨꯠ ꯊꯥꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯀꯦꯇꯣꯀꯤ ꯅꯥꯁꯤꯛ ꯃꯈꯣꯡ ꯇꯝꯅ ꯂꯥ ꯇꯣꯜ ꯑꯃ ꯑꯣꯛꯁꯥ ꯈꯔ ꯈꯛꯅ ꯁꯦꯝꯃꯤ ꯍꯥꯏꯔꯒ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤ ꯃꯇꯝꯗꯨꯗ ꯌꯨ ꯉꯥꯎꯔꯤ ꯃꯥꯏꯃꯨꯁꯨ ꯏꯁ ꯁꯤꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗꯤꯅꯦ ꯉꯁꯥꯏ ꯅꯤꯄꯥ ꯑꯃ ꯁꯤꯔꯒ ꯇꯥꯔꯝꯂꯦ ꯍꯥꯏꯗꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯤꯕꯤꯗꯦ ꯍꯩ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯈꯨꯜꯁꯤꯗ ꯀꯅꯥ ꯂꯩꯒꯦꯅꯦ ꯂꯥꯛꯎ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯇꯨꯝꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯉꯩꯗ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗꯒꯤ ꯋꯥꯏꯈꯨꯒꯤ ꯃꯑꯣꯡꯒꯨꯝ ꯃꯁꯥꯗꯨ ꯇꯨꯡꯃꯥꯡ ꯑꯣꯟꯊꯣꯛꯅ ꯃꯁꯝ ꯁꯥꯡꯈꯩ ꯋꯥꯏꯈꯨꯅ ꯆꯠꯄꯒꯨꯝ ꯅꯥꯁꯤꯛ ꯄꯥꯟꯕꯤꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯃꯩꯃꯨꯒꯤ ꯃꯥꯡꯗ ꯁꯞ ꯇꯤꯡꯅ ꯂꯦꯞꯂꯔꯦ ꯐꯪꯍꯧꯗꯦ ꯊꯣꯔꯛꯂꯤꯕ ꯊꯋꯥꯏꯗꯨꯅ ꯃꯩꯃꯨ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯇꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯊꯥꯕꯜꯒꯤ ꯃꯨꯁꯤꯕ ꯃꯉꯥꯜꯗꯨꯗ ꯂꯥꯛꯂꯤꯕ ꯀꯦꯇꯣꯀꯤ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯀꯅꯥꯅꯣ ꯊꯋꯥꯏꯁꯤꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤꯁꯤꯕꯣ ꯀꯦꯇꯣꯀꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯏꯕꯥꯅꯤ ꯂꯥꯛꯏꯁꯦ ꯈꯪꯈ꯭ꯔꯗꯤ ꯈꯨꯜ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯃꯥ ꯊꯣꯛꯄꯅꯤ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯁꯨꯝꯅ ꯃꯩꯃꯨꯗꯣ ꯃꯈꯧꯔꯤ ꯆꯔꯝ ꯀꯟꯅ ꯃꯦꯠꯇꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯄꯗꯨꯗ ꯀꯟꯕꯤꯌꯨ ꯂꯥꯎꯕ ꯅꯪꯗ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯃꯤꯠꯇꯨ ꯏ ꯍꯥꯒꯠꯂꯛꯇꯨꯅ ꯉꯌꯥꯛꯇꯤ ꯋꯥꯅ ꯃꯈꯣꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯅ ꯑꯔꯣꯏꯕꯗꯨꯃꯛ ꯑꯣꯏꯈ꯭ꯔꯦ ꯃꯩꯃꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯕꯗ ꯇꯣꯃꯥꯜꯅ ꯅꯨꯄꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯏꯕꯥꯅꯤ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯁꯛꯊꯥꯛ ꯇꯝꯂꯒꯅꯦ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯇꯧꯔꯁꯤꯅꯦ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯋꯥꯏꯗꯨꯗ ꯁꯛꯊꯥꯛ ꯇꯝꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯂꯤ ꯃꯃꯥꯡ ꯊꯣꯡꯗꯣ ꯂꯣꯟ ꯁꯩꯗꯨꯅ ꯉꯥꯛꯂꯝꯂꯒ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯈꯣꯏꯅꯗꯤ ꯁꯤꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯆꯥꯅꯤꯄꯥ ꯃꯩꯃꯨꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯃꯆꯥꯅꯤꯄꯥ ꯃꯩꯃꯨꯗꯤ ꯌꯣ ꯉꯥꯎꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯑꯌꯥꯝꯕ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯊꯣꯏꯅ ꯃꯆꯥꯅꯤꯄꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯋꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯤꯄꯥ ꯅꯍꯥꯛ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯧꯗꯨꯅ ꯃꯩꯃꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯊꯝꯂꯤ ꯃꯤꯑꯣꯏ ꯈꯔꯅ ꯇꯣꯃꯥꯜ ꯇꯥꯅꯕ ꯀꯟꯅ ꯀꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯃꯥꯜ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯤꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯦꯇꯣꯀꯤ ꯊꯦꯟꯕꯤ ꯍꯧꯅ ꯀꯧꯗꯨꯅ ꯃꯩꯃꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯇꯣꯃꯥꯜ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯀꯦꯇꯣꯀꯤ ꯃꯁꯝ ꯃꯅꯥꯏ ꯐꯥꯈꯩ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯤꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯦꯇꯣꯀꯤ ꯋꯥꯈꯜ ꯇꯥꯗ ꯂꯩꯃꯥꯏꯗ ꯃꯁꯥꯗꯨ ꯍꯥꯏꯊꯔꯛꯏ ꯊꯦꯟꯕꯤ ꯀꯞꯅ ꯃꯃꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯀꯧꯔꯤ ꯃꯌꯥꯝ ꯆꯪꯗꯅ ꯀꯦꯇꯣꯀꯤ ꯋꯥꯈꯜ ꯂꯥꯛꯅꯕ ꯂꯥꯏꯀꯠꯅꯔꯤ ꯇꯣꯃꯥꯜ ꯃꯆꯥꯅꯤꯄꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯇꯣꯀꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯩꯃꯨ ꯄꯣꯛꯂꯣꯏꯈꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯄꯣꯂꯣꯏꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯁꯣꯝꯗꯅ ꯃꯦꯃꯅ ꯏꯕꯦꯝꯃ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯍꯧꯔꯤꯕ ꯃꯄꯥ ꯑꯁꯤꯗꯒꯤꯅꯦ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯈꯣꯡꯕꯥꯟ ꯑꯁ꯭ꯋꯥꯏꯗ ꯇꯥꯗ ꯃꯩꯃꯨꯗꯣ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯀꯞꯅ ꯂꯥꯎꯅꯔꯤꯁꯤ ꯃꯦꯃꯅ ꯅꯨꯡꯉꯥꯏꯇꯦꯗ ꯅꯍꯥ ꯑꯣꯏꯅ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯗꯅ ꯇꯨꯁꯜꯂꯤ ꯑꯣꯏꯔꯝꯅꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯅꯥꯁꯤꯛ ꯃꯈꯣꯡꯁꯦ ꯀꯩ ꯂꯩꯒꯦ ꯅꯍꯥꯁꯨ ꯅꯤꯄꯥ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯦꯃꯅ ꯀꯔꯤꯕꯨ ꯂꯩꯔꯨꯅꯤꯅꯦ ꯏꯕꯦꯝꯃ ꯌꯨ ꯉꯥꯎꯕ ꯉꯥꯛꯇ ꯁꯤꯕ ꯑꯣꯏꯕꯅꯤꯅꯅꯦ ꯍꯣꯏ ꯅꯍꯥꯟꯋꯥꯏꯕꯨꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯁꯤꯅꯤꯡꯉꯥꯏ ꯌꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯍꯦꯟꯊꯣꯏꯅ ꯏꯃꯥ ꯆꯤꯟ ꯁꯦꯡꯕꯁꯨ ꯂꯣꯏꯔꯕꯅꯤꯅꯅꯦ
ꯂꯪꯊ꯭ꯔꯩꯁꯤ ꯁꯥꯏꯔꯒ ꯏꯁꯤꯡꯁꯦ ꯊꯛꯅꯕ ꯇꯧꯁꯤ ꯑꯁꯣꯝꯗꯅ ꯍꯦꯟꯕ ꯍꯣꯏꯗꯅꯤ ꯊꯣꯏꯅꯨꯅ ꯍꯦꯟꯕ ꯏꯃꯥꯒ ꯑꯁꯤꯐꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯅꯦ ꯍꯦꯟꯕꯅ ꯏꯃꯥ ꯑꯩ ꯇꯜꯂꯤꯗ ꯆꯠꯀꯤꯁꯨ ꯏꯃꯥ ꯆꯠꯂꯨ ꯐꯥꯏꯔꯦꯅ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯦꯛ ꯂꯩꯊꯣꯛꯏꯅꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥꯕ ꯑꯃ ꯇꯥꯔꯛꯂꯕꯗꯤ ꯅꯍꯥꯟ ꯑꯣꯏꯅ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤꯅꯦ ꯂꯥꯎ ꯏꯄꯥꯒ ꯆꯠꯂꯁꯤ ꯅꯃꯥꯒ ꯆꯠꯄ ꯇꯜꯂꯁꯨ ꯑꯁꯨꯝꯅ ꯑꯁꯤꯐꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯇꯤꯜꯂꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯗꯨꯅ ꯍꯣꯔꯦꯟ ꯑꯁꯤꯐꯝꯗ ꯂꯦꯛꯅꯕ ꯋꯥ ꯈꯟꯅꯔꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯨꯗꯒꯤ ꯀꯦꯇꯣꯀꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯦꯡꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯤ ꯇꯣꯃꯥꯜꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝ ꯌꯦꯡꯅ ꯍꯥꯏꯔꯛꯂꯤ ꯇꯣꯃꯥꯜꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯦꯛꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨ ꯂꯦꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯃꯌꯥꯝꯗ ꯋꯥꯅꯕꯅꯤ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯑꯣꯏꯅ ꯂꯦꯛꯄꯤꯌꯨ ꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯋꯥꯐꯝꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯐꯥꯏꯔꯦꯜ ꯊꯣꯏꯅꯨ ꯍꯦꯟꯕ ꯃꯈꯣꯏ ꯈꯛꯇꯅꯤ ꯁꯨꯝꯅ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯊꯦꯟꯕꯤ ꯍꯦꯟꯕ ꯎꯕꯗ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤ ꯇꯣꯃꯥꯜꯁꯨ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗꯨ ꯌꯦꯡꯅ ꯊꯦꯟꯕꯤꯅ ꯏꯃꯥ ꯋꯥꯈꯟꯗꯣ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥꯗ ꯀꯦꯇꯣꯀꯤꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯊꯦꯟꯕꯤꯅ ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯦ ꯅꯍꯥꯟꯉꯩ ꯍꯥꯏꯒꯦ ꯈꯟꯕ ꯀꯨꯏꯔꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯤꯁꯤꯗ ꯍꯥꯏꯔꯒꯦ ꯀꯦꯇꯣꯀꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯊꯦꯟꯕꯤꯅ ꯑꯩꯅ ꯇꯥꯍꯦꯟꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯟꯊꯣꯏ ꯍꯥꯏꯕꯤ ꯇꯧ ꯉꯝꯃꯤꯁꯤꯅꯅꯦ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯍꯦꯟꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯁꯨꯡꯈꯟ ꯈꯟꯕꯤꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯇꯥꯍꯦꯟꯕꯅ ꯑꯩ ꯎꯔꯒ ꯍꯩꯅꯗꯕꯗꯧꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯅ ꯂꯩꯕꯁꯦ ꯀꯦꯇꯣꯀꯤꯅ ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯕꯗꯨꯗ ꯏꯆꯥꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯄꯥꯝꯂꯥꯡ ꯍꯥꯏꯕ ꯃꯍꯩꯗꯣ ꯁꯤꯖꯤꯟꯅꯔꯒ ꯍꯦꯛꯇ ꯐꯥꯔ ꯂꯣꯏꯔꯦ ꯊꯦꯟꯕꯤꯅ ꯑꯗꯨꯗꯤ ꯏꯃꯥ ꯉꯁꯤ ꯍꯦꯛꯇ ꯇꯧꯔꯁꯤ ꯀꯦꯇꯣꯀꯤꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣꯅꯤ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤ ꯂꯥꯟꯅ ꯊꯧꯔꯝꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯆꯥꯎꯕ ꯍꯦꯟꯊꯣꯏꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯇꯨꯅ ꯍꯦꯟꯊꯣꯏꯕꯨ ꯇꯥꯅꯕ ꯀꯧꯔꯤ ꯍꯦꯟꯊꯣꯏ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯅ ꯆꯥꯎꯕ ꯀꯥꯈꯠꯂꯛꯑꯣ ꯍꯦꯟꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯆꯥꯎꯕꯅ ꯍꯦꯟꯕꯗꯣ ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩ ꯍꯥꯏꯔꯛꯏ ꯑꯗꯣ ꯍꯦꯟꯊꯣꯏ ꯅꯍꯥꯟꯒꯤ ꯅꯨꯡ ꯑꯉꯧꯕꯗꯣ ꯊꯤꯟꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯄꯨꯊꯣꯔꯛꯑꯣ ꯍꯦꯟꯊꯣꯏ ꯏꯃꯨꯡꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯅꯨꯡ ꯑꯉꯧꯕꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯎꯕꯗ ꯄꯤ ꯆꯥꯎꯕꯅ ꯀꯩꯅꯣ ꯅꯨꯡꯁꯤꯗꯦ ꯑꯃꯨꯕ ꯃꯆꯨ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤꯕ ꯁꯤꯕꯣ ꯍꯦꯟꯊꯣꯏꯅ ꯑꯩꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨ ꯐꯔꯦ ꯅꯪꯁꯨ ꯅꯨꯡꯁꯤ ꯄꯤꯕ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯎꯔꯣ ꯅꯪ ꯍꯜꯂꯛꯂꯒ ꯋꯥꯔꯤꯁꯤ ꯀꯨꯞꯅ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯆꯥꯎꯕ ꯆꯤꯡꯌꯥꯈꯨꯜ ꯇꯝꯅ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯆꯥꯎꯕ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯏ ꯆꯥꯎꯕꯅ ꯑꯕꯣ ꯑꯩ ꯂꯥꯛꯏꯌꯦ ꯀꯦꯊꯕꯤꯅ ꯆꯪꯉꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯣ ꯆꯥꯎꯕꯅ ꯑꯕꯣ ꯅꯨꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯦꯊꯕꯤ ꯅꯨꯡꯗꯨ ꯍꯦꯛ ꯁꯣꯛꯄꯒ ꯃꯈꯨꯠꯇ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯈꯪꯂꯪ ꯂꯪꯊꯣꯔꯛꯏ ꯆꯥꯎꯕꯅ ꯀꯩꯗꯧꯔꯦꯕꯣ ꯀꯦꯊꯕꯤꯅ ꯏꯕꯨꯡꯉꯣ ꯅꯨꯡꯗꯣ ꯂꯧꯈꯠꯂꯛꯎ ꯑꯕꯣꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯁꯪꯁꯤꯗ ꯆꯪꯉꯁꯤ ꯆꯥꯎꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯁꯪꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯀꯦꯊꯕꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯁꯦꯝꯃ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯌꯣꯠꯁꯕꯤꯗꯨꯗ ꯃꯩ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯀꯦꯊꯕꯤꯅ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯂꯩꯊꯧ ꯇꯧꯕ ꯍꯧꯔꯒꯦ ꯀꯔꯥꯏ ꯅꯨꯡꯗꯣ ꯑꯆꯥꯛꯄ ꯃꯩꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯛꯎ ꯁꯨꯝꯅ ꯀꯦꯊꯕꯤ ꯃꯆꯤꯜ ꯃꯌꯥꯗ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯩ ꯊꯥꯔꯤꯕꯗꯨꯗ ꯅꯨꯡꯗꯨ ꯇꯝꯅ ꯂꯪꯁꯤꯜꯂꯤ ꯇꯨꯝꯅ ꯇꯧꯕꯗ ꯃꯩꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯗꯣ ꯄꯩꯗ꯭ꯔꯦꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯩꯅꯨꯡꯗꯨꯗ ꯃꯩꯆꯥꯛ ꯐꯅ ꯆꯥꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯗꯨ
ꯃꯩꯔꯤ ꯊꯣꯛꯅ ꯃꯩꯇꯥꯜ ꯑꯆꯥꯛꯄꯒꯨꯝꯅ ꯉꯥꯡꯁꯪ-ꯉꯥꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯦꯊꯕꯤ ꯂꯥꯏꯊꯧ ꯇꯧꯔꯤꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯕꯅ "ꯑꯕꯣ, ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯦ, ꯑꯗꯣ ꯑꯩꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯍꯪꯖꯒꯦ"꯫ ꯀꯦꯊꯕꯤꯅ "ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯁꯨꯅ ꯈꯪꯅꯤꯡꯉꯤꯕꯨ ꯀꯩꯅꯣ, ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯕꯣꯛꯇ"꯫ ꯆꯥꯎꯕꯅ "ꯑꯕꯣ, ꯅꯨꯡꯁꯤꯕꯨ ꯃꯇꯧ ꯀꯔꯝ"꯫ ꯀꯦꯊꯕꯤꯅ "ꯅꯨꯡꯁꯦ ꯑꯉꯧꯕ ꯑꯣꯏꯔꯝꯕꯗꯒꯤ ꯃꯨꯁꯤꯜꯂꯛꯏꯕꯁꯤꯒꯤ ꯃꯔꯝꯗꯤꯅꯦ, ꯃꯦꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯑꯀꯟꯕ ꯄꯣꯠꯁꯦꯝ ꯊꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯒꯤ ꯃꯇꯦꯡꯅ ꯄꯣꯠꯁꯦꯝꯗꯨꯒꯤ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯕ ꯂꯧꯊꯣꯛꯏꯕꯅꯤꯅꯦ"꯫ ꯆꯥꯎꯕꯅ "ꯑꯕꯣ, ꯄꯣꯠꯁꯦꯝ ꯇꯧꯔꯛꯏꯕ ꯃꯤꯁꯛꯇꯨꯗꯤ ꯈꯪꯕ ꯌꯥꯒꯗ꯭ꯔꯣ"꯫ ꯀꯦꯊꯕꯤꯅ "ꯄꯣꯠꯁꯦꯝ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯤꯃꯛꯇꯕꯨ ꯑꯩꯒ ꯅꯛꯅꯕ ꯃꯤꯁꯛꯅ ꯍꯦꯛꯇ ꯑꯣꯏꯒꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯁꯤꯗ ꯈꯟꯖꯤꯜꯂꯨꯔꯅꯨ ꯏꯁꯨ ꯏꯕꯨꯡꯉꯣ"꯫ ꯆꯥꯎꯕꯅ "ꯑꯗꯣꯕꯣ, ꯃꯔꯛ ꯊꯠꯅ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯅꯤꯗꯤ ꯁꯨꯔꯦ ꯂꯩꯈꯤꯗꯕ, ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯑꯕꯣꯛ ꯍꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤ ꯑꯣꯏꯅꯤ ꯑꯃꯨꯕ ꯍꯥꯏꯗꯅ ꯅꯤꯄꯥ ꯑꯃꯒ ꯂꯩꯈꯤꯗꯦ꯫ ꯃꯤꯁꯤꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯀꯔꯤꯒꯨꯝꯕ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯅꯦ ꯈꯣꯠꯂꯝꯈꯤꯕꯒꯨꯝ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯈꯩ ꯁꯤꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛꯅꯦ ꯃꯦꯃ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯤꯄꯥ ꯃꯩꯃꯨꯗꯣ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯤꯔꯝꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ"꯫ ꯀꯦꯊꯕꯤꯅ "ꯑꯩꯁꯨ ꯍꯥꯏꯔꯤꯗꯨꯅꯤ, ꯆꯨꯝꯃꯤ, ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗꯅꯦ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯄ ꯈꯔ ꯂꯩ, ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯊꯦꯡꯅ ꯃꯝꯅ ꯃꯐꯝꯗꯣ ꯂꯥꯟꯅ ꯆꯠꯀꯅꯨ, ꯑꯕꯣꯛꯅ ꯄꯤꯈꯤꯕ ꯅꯈꯨꯠꯇ ꯁꯤꯔꯤꯕ ꯂꯪ ꯑꯉꯥꯡꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯂꯧꯊꯣꯛꯀꯅꯨꯀꯣ"꯫ ꯆꯥꯎꯕꯅ "ꯑꯕꯣ, ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯕꯗꯗꯤꯅꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏ"꯫ ꯀꯦꯊꯕꯤꯅ "ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯀꯌꯥꯁꯨ ꯂꯩꯔꯛꯑꯅꯤ ꯍꯧꯖꯤꯛꯇꯤ, ꯊꯣꯛꯂꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨꯅꯦ ꯊꯣꯛꯂꯛꯄ ꯌꯥꯏ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ"꯫ ꯆꯥꯎꯕꯅ "ꯑꯗꯣꯕꯣ, ꯏꯅꯦ ꯃꯦꯃꯒꯤ ꯃꯈꯥ ꯇꯥꯕ ꯂꯥꯏꯊꯧꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ"꯫ ꯀꯦꯊꯕꯤꯅ "ꯂꯥꯏ ꯇꯥꯏꯅꯗꯣꯏꯗꯤ ꯋꯥꯠꯂꯤ, ꯃꯁꯥꯗꯣ ꯀꯟꯈꯠꯂ ꯃꯇꯝꯗ ꯁꯤꯗ ꯑꯃꯨꯛꯇ ꯄꯨꯔꯛꯎ, ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯅ ꯂꯥꯏꯊꯧ ꯇꯧꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯖꯩꯒ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯂꯣꯏꯔꯦ"꯫ ꯆꯥꯎꯕꯅ "ꯑꯕꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯑꯕꯣꯛꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯒꯦ"꯫ ꯀꯦꯊꯕꯤꯁꯨ "ꯐꯔꯦ ꯐꯔꯦ, ꯌꯧꯔꯣ, ꯑꯕꯣꯛ ꯊꯤꯟꯗꯣꯛꯑꯔꯣꯏꯒꯦ"꯫ ꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯆꯥꯎꯕ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯀꯦꯊꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯩꯃꯨꯒꯤ ꯁꯣꯔꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯃꯁꯨ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕꯗꯤ ꯉꯝꯖꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯃꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ? ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯅꯦ, ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ꯫ ꯏꯃꯥꯁꯨ ꯈꯣꯡꯁꯤ ꯈꯔ ꯊꯥꯡꯕ ꯉꯝꯂꯛꯂꯕꯅꯤ, ꯀꯩꯊꯦꯜ ꯊꯣꯛꯄ ꯌꯥꯔꯛꯑꯅꯤ꯫ ꯏꯁꯥꯅ ꯏꯃꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯄꯨꯅꯕ ꯍꯣꯠꯅꯕꯗꯣ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯈꯩ ꯈ꯭ꯋꯥꯡ ꯐꯤ ꯁꯥꯗꯅ ꯂꯩꯕꯁꯦ ꯋꯥꯔꯝꯂꯅꯤ"꯫ ꯍꯦꯟꯊꯣꯏꯅ "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ, ꯍꯌꯦꯡ ꯑꯌꯨꯛ ꯄꯤꯒꯗꯕ ꯐꯤꯅꯤ, ꯂꯣꯏꯗꯧ ꯈꯤꯇꯪ ꯉꯥꯏꯔꯦ, ꯏꯃꯥ ꯄꯣꯊꯥꯖꯔꯨꯔꯣ, ꯁꯤꯗꯩꯗꯤ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯕꯅꯤ, ꯀꯩꯊꯦꯜꯒ ꯆꯠꯍꯜꯂꯔꯣꯏ, ꯏꯃꯥ ꯇꯨꯝꯃꯨꯔꯣ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯒꯦ"꯫ ꯃꯦꯃꯅ "ꯅꯨꯡꯁꯤꯗ ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ, ꯀꯩꯒꯤ ꯏꯆꯥꯅ ꯉꯥꯛꯇ ꯌꯨꯝ ꯄꯨꯗꯣꯏꯅꯣ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯊꯦꯡꯂꯐꯥꯎ ꯂꯩꯔꯅꯨ, ꯏꯃꯥ ꯆꯪꯉꯦꯀꯣ"꯫ ꯑꯁꯣꯝꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯇꯣꯃꯥꯜ ꯀꯦꯇꯨꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯇꯣꯃꯥꯜꯅ "ꯂꯥꯏꯒ ꯁꯥꯟꯅꯕ ꯇꯣꯛꯂꯁꯤꯗ, ꯑꯩꯗꯤ ꯆꯥꯅꯤꯄꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯤ"꯫ ꯀꯦꯇꯨꯀꯤꯅ "ꯀꯩꯗꯧꯕꯩ ꯇꯣꯛꯇꯣꯏꯕ? ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯍꯟꯗꯛꯇꯅꯤ ꯏꯆꯥ ꯑꯄꯪꯕꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤꯁꯦ, ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ, ꯅꯪ ꯇꯜꯂꯗꯤ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ"꯫ ꯇꯣꯃꯥꯜꯅ "ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯌꯥꯝ ꯆꯨꯝꯃꯤꯅꯦ ꯀꯦꯇꯨꯀꯤ,
ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯗꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯍꯧꯕ ꯌꯥꯔꯦ ꯏꯇꯩꯃ ꯃꯁꯤꯁꯨ ꯁꯤꯗꯧ ꯃꯥꯜꯂꯝꯂꯒ ꯀꯦꯝꯇ ꯇꯧꯕꯁꯨ ꯎꯈꯤꯗ꯭ꯔꯦ ꯀꯦꯇꯣꯀꯤꯅ ꯀꯗꯥꯏꯗꯒꯤ ꯁꯤꯔꯅꯤ ꯃꯤꯅꯨꯈꯥꯡ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯑꯩꯗꯤ ꯃꯃꯥ ꯃꯆꯥꯕꯨ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯐꯗꯤ ꯁꯨꯝꯕꯒꯨꯝꯅ ꯁꯨꯡꯒꯦ ꯈꯜꯂꯤꯕꯅꯤ ꯇꯣꯃꯥꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯁꯤ ꯀꯔꯝꯕ ꯊꯧ ꯍꯥꯟꯅ ꯄꯥꯡꯁꯤ ꯍꯥꯏꯔꯤꯕꯅꯣ ꯀꯦꯇꯣꯀꯤꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯑꯀꯤ ꯇꯝꯅꯕ ꯄꯤꯒꯗꯕꯅꯤ ꯇꯣꯃꯥꯜꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯤꯅꯦ ꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯥꯝꯕꯤ ꯃꯩ ꯍꯧꯒꯠꯇꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯥꯖꯤꯟꯈꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃꯠꯇ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯄꯥꯏꯁꯤꯟꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯎꯠꯀꯤ ꯃꯄꯩ ꯑꯣꯟꯗꯨꯅ ꯀꯦꯝꯗꯨꯅ ꯃꯥꯡꯏ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯇꯥꯈꯩ ꯑꯉꯝꯕ ꯊꯥꯛꯇ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯇꯝꯊꯤꯕ ꯊꯥꯖꯟꯗꯨꯅ ꯃꯈꯣꯏꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏ ꯁꯥꯟꯅꯔꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕꯗꯨꯗ ꯇꯣꯃꯥꯜꯅ ꯍꯛꯆꯥꯡ ꯃꯌꯦꯡ ꯇꯥꯅꯕ ꯊꯕꯛꯅꯤꯗ ꯊꯥꯖꯤꯟꯈꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯃꯊ꯭ꯋꯥꯏꯗꯣ ꯃꯥꯡꯂꯦꯗꯅ ꯂꯥꯏ ꯁꯥꯟꯅꯕꯔ ꯍꯥꯏꯕꯕꯨ ꯂꯥꯏ ꯐꯠꯇꯕꯒꯤ ꯊꯋꯥꯏꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯦꯇꯣꯀꯤꯅ ꯑꯁꯨꯝꯅ ꯇꯧꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯛꯊꯣꯛ ꯉꯝꯕ ꯌꯥꯕ ꯄꯣꯠꯂꯝ ꯈꯔꯗꯤ ꯂꯩꯔꯦ ꯇꯣꯃꯥꯜꯅ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤꯅꯦ ꯀꯦꯇꯣꯀꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯦꯇꯣꯀꯤꯅ ꯀꯗꯥꯏ ꯐꯥꯎ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯇꯣꯃꯥꯜꯅ ꯑꯗꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯀꯦꯇꯣꯀꯤꯅ ꯃꯪꯊꯣꯡ ꯍꯥꯡꯕꯒꯤ ꯂꯥꯏꯊꯧꯗꯣ ꯄꯥꯡꯊꯣꯛꯂꯨꯔꯣ ꯑꯩꯅ ꯂꯩꯍꯧꯔꯤꯕ ꯊꯋꯥꯏꯗꯨꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯆꯥꯛꯇꯥꯛ ꯇꯝꯂꯨꯈꯤꯒꯦ ꯈꯨꯜꯁꯦ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯟꯒꯗꯕꯅꯤ ꯑꯃꯠꯇ ꯂꯦꯝꯅꯁꯨ ꯊꯥꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜꯁꯨ ꯈꯨꯜꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯪꯊꯣꯡ ꯍꯥꯡꯕꯗ ꯁꯤꯖꯤꯟꯅꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯣꯜꯁꯤꯡꯗꯨ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯄ꯭ꯔꯣꯛ ꯈꯨꯗꯣꯛꯂꯝꯂꯤ ꯍꯥꯏꯔꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯎꯔꯤ ꯊꯥꯕꯜꯒꯤ ꯃꯨꯁꯤꯔꯕ ꯃꯉꯥꯜꯗꯨꯗ ꯀꯦꯇꯣꯀꯤꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯈꯧꯔꯤ ꯁꯔꯝ ꯃꯦꯠꯂꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯇꯣꯃꯥꯜꯅ ꯁꯤꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯊꯋꯥꯏ ꯑꯁꯥꯎꯕꯗꯨ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏ ꯄꯤꯒꯦ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯦꯇꯣꯀꯤꯕꯨ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯔꯛꯏ ꯀꯦꯇꯣꯀꯤ ꯂꯣꯛ ꯀꯪꯀꯨ ꯈꯨꯔꯤ ꯃꯈꯧꯔꯤ ꯁꯔꯝꯗꯨ ꯄꯥꯏꯔꯒ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯍꯨꯒꯠꯄꯤꯔꯤ ꯇꯣꯃꯥꯜꯅ ꯀꯥꯏ ꯁꯣꯛꯀꯦ ꯅꯪꯅ ꯀꯔꯤ ꯑꯍꯦꯟꯕꯃꯨꯛ ꯍꯥꯏꯔꯨꯔꯒꯦ ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯅꯤꯅ ꯊꯋꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯨꯗ ꯇꯥꯕꯗ ꯍꯩꯅꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯇꯨꯅ ꯀꯣꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯈꯨꯗꯛ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯇꯣꯃꯥꯜꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯕꯨꯗꯤ ꯂꯧꯒꯦ ꯈꯟꯕꯤꯒꯅꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯊꯋꯥꯏꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯒꯤ ꯏꯈꯦꯡ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯛꯄ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯅꯨ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯨ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯃꯤꯠꯀꯨꯞꯁꯤꯗ ꯑꯔꯣꯏꯕꯗꯨꯃꯛ ꯑꯣꯏꯍꯟꯒꯅꯤ ꯇꯣꯃꯥꯜꯁꯨ ꯈꯟꯊꯕ ꯇꯧꯗ ꯊꯋꯥꯏꯗꯨ ꯊꯥꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯂꯥꯏꯁꯣꯟꯗꯨ ꯁꯣꯟꯗꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯃꯆꯤꯜꯗꯨ ꯑꯍꯨꯝꯂꯛ ꯐꯨ ꯀꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯃꯥꯜ ꯀꯦꯇꯣꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯃꯥꯜꯅ ꯅꯪꯕꯨ ꯁꯛ ꯊꯛ ꯇꯝꯕ ꯆꯠꯈ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯤꯕꯅꯣ ꯀꯦꯇꯣꯀꯤꯅ ꯇꯝꯊꯤꯕ ꯊꯋꯥꯏꯒꯤ ꯍꯧꯅꯁꯥ ꯁꯥꯗ ꯁꯨꯝ ꯆꯥ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯌꯦꯛꯀꯤꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝꯃꯛ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯅ ꯇꯝꯒꯗꯕꯅꯤ ꯇꯣꯃꯥꯜꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯃꯥꯅ ꯁꯥꯎꯔꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯈꯨꯜꯁꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯂꯅꯤ ꯀꯦꯇꯣꯀꯤꯅ
ꯊꯋꯥꯏꯗꯨꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯒꯗꯕ ꯌꯥꯔꯣꯏꯗꯕ ꯂꯩꯔꯣꯏ ꯃꯁꯤ ꯏꯕꯥꯅꯤꯒꯤ ꯑꯁꯣꯏꯕꯅꯤ ꯈꯜꯂꯤ ꯇꯣꯃꯥꯜꯅ ꯐꯔꯦꯁꯦ ꯑꯗꯨꯗ ꯈꯟꯖꯤꯜꯂꯒ ꯁꯨꯝ ꯂꯩꯔꯒꯨꯝꯁꯤ ꯃꯤ ꯁꯤꯒꯦꯔꯥ ꯈꯨꯜꯁꯤ ꯑꯣꯠꯄ ꯅꯩꯕ ꯇꯧꯒꯦꯔꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯎꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯃꯤꯒꯤ ꯋꯥꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯦꯇꯨꯀꯤꯅ ꯃꯪꯊꯣꯡ ꯍꯪꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯁꯤ ꯃꯃꯥ ꯃꯆꯥꯁꯤꯗ ꯍꯥꯠꯄ ꯉꯝꯂꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤ ꯇꯣꯃꯥꯜꯅ ꯃꯪꯒꯤ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯛꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯃꯅꯝ ꯀꯜꯂꯒ ꯂꯩꯕ ꯉꯝꯗꯧꯔꯤꯕꯅꯣ ꯋꯥꯏꯁꯦ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯑꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯀꯦꯊꯕꯤꯒꯤ ꯀꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗꯅꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯈꯩ ꯃꯌꯥ ꯁꯤꯡꯖꯪꯃꯨꯛ ꯆꯥꯎꯅ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯀꯦꯊꯕꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯆꯔꯝꯗꯨꯗ ꯃꯌꯥ ꯑꯆꯧꯕꯗꯨꯅ ꯆꯤꯛꯂꯤ ꯀꯦꯊꯕꯤ ꯅꯨꯄꯤꯗꯨꯕꯨ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯂꯛꯄ ꯇꯥꯕ ꯃꯇꯝꯗꯨꯗ ꯃꯪ ꯐꯥꯎꯅꯔꯛꯇꯨꯅ ꯀꯦꯊꯕꯤ ꯃꯃꯤꯠ ꯁꯤꯡꯂꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯀꯦꯊꯕꯤꯅ ꯁꯥꯕꯜ ꯈꯨꯜꯁꯦ ꯁꯣꯏꯗ꯭ꯔꯦ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯅꯪ ꯁꯤꯕ ꯆꯪꯕ ꯑꯩ ꯈꯪꯗꯦ ꯎꯐꯝꯁꯨ ꯊꯣꯛꯇꯦ ꯈꯨꯜꯗꯨꯒꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯄꯨꯟꯁꯤꯗꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯩꯅ ꯀꯟꯒꯅꯤ ꯀꯦꯊꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯏꯍꯩ ꯏꯁꯤꯡꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯏ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯤꯟꯁꯤꯗ ꯅꯃꯤꯡ ꯐꯥꯎ ꯄꯟꯅꯤꯡꯗꯦꯅꯦ ꯇꯨꯀꯠꯆꯩꯅꯦ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯕꯗ ꯍꯦꯟꯊꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯤꯌꯣꯟꯕꯤꯗ ꯃꯥꯒꯤ ꯁꯥꯕ ꯂꯣꯏꯔꯕ ꯐꯤꯗꯣ ꯌꯣꯟꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯆꯦꯡ ꯋꯥꯅꯨꯔꯦꯟ ꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯂꯩꯔꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯊꯦꯝꯕꯤꯒ ꯂꯦꯟꯕꯤꯒ ꯃꯃꯤꯠ ꯈꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤꯕ ꯍꯦꯟꯊꯣꯏꯗ ꯁꯣꯏꯕ ꯁꯥꯔꯒ ꯍꯦꯟꯊꯣꯏꯒꯤ ꯃꯁꯥꯗ ꯊꯦꯡꯖꯤꯜꯂꯛꯏ ꯍꯦꯟꯊꯣꯏꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯅꯨꯡꯂꯛ ꯑꯗꯨꯗ ꯇꯨꯁꯤꯟꯕꯗꯒꯤ ꯄꯨꯔꯛꯂꯤꯕ ꯆꯦꯡꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯂꯤ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯍꯦꯟꯊꯣꯏ ꯅꯪ ꯆꯦꯡꯁꯤ ꯂꯣꯏꯅ ꯍꯩꯗꯣꯛꯑ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯅꯪ ꯇꯁꯦꯡꯅ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦ ꯅꯪ ꯁꯥꯎꯅꯨꯀೋ ꯊꯦꯟꯕꯤꯅ ꯅꯃꯤꯠꯇꯨꯕꯨ ꯀꯥꯏꯗ ꯌꯦꯡꯉꯒ ꯆꯠꯀꯦ ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕ ꯂꯩꯔꯛꯁꯤꯕꯨ ꯃꯤ ꯂꯥꯛꯏꯒ ꯎꯗꯈꯩ ꯊꯣꯝꯖꯤꯜꯂꯛꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯅꯦ ꯀꯩ ꯁꯥꯔꯦ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯥꯎꯕ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯤ ꯆꯥꯎꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯦꯟꯊꯣꯏ ꯊꯦꯟꯕꯤꯅ ꯆꯥꯎꯕ ꯎꯗ꯭ꯔꯣ ꯅꯃꯥꯡꯗ ꯁꯛꯍꯦꯟꯕꯤ ꯑꯃ ꯇꯨꯁꯜꯂꯤꯁꯦ ꯂꯩꯔꯛ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕꯁꯤꯗ ꯆꯠꯐꯝ ꯂꯩꯇꯗꯧꯅ ꯑꯩꯈꯣꯏꯗ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯆꯦꯡꯁꯤ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯣ ꯁꯤꯕꯣ ꯆꯥꯎꯕꯅ ꯍꯩꯗꯣꯛꯏꯕ ꯆꯦꯡꯁꯦ ꯈꯨꯡꯒꯠꯄꯤꯕꯗꯤ ꯀꯩ ꯀꯥꯏ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯅꯠꯇꯦ ꯂꯦꯝꯕꯤ ꯅꯪꯁꯨ ꯌꯥꯎꯔꯤꯗꯅ ꯊꯦꯝꯕꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤ ꯆꯦꯡ ꯈꯨꯟꯒꯠꯇꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯄꯥꯅ ꯊꯝꯃꯝꯕ ꯃꯤꯅꯥꯏꯔꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕ ꯆꯦꯡ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯂꯩꯔꯝꯕ ꯍꯦꯟꯊꯣꯏ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯦꯟꯊꯣꯏꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯅꯣꯏꯅ ꯁꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯂꯥꯟꯕꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯄꯜꯂꯒ ꯋꯥ ꯃꯈꯥ ꯇꯥꯅ ꯃꯇꯨꯡꯗ ꯍꯥꯏꯔꯛꯑꯕ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯧꯅꯅꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯨꯅ ꯃꯤꯒꯤ ꯃꯥꯡ ꯇꯥꯛꯅꯕ ꯇꯧꯕꯗꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯇꯧꯗꯦ ꯈꯪꯉꯨ ꯊꯦꯟꯕꯤ ꯍꯦꯟꯊꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯂꯦꯝꯕꯤꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯆꯥꯎꯕꯅ ꯍꯦꯟꯊꯣꯏ ꯌꯥꯔꯤꯁꯤ ꯆꯦꯡꯗꯣ ꯅꯨꯡ ꯂꯣꯏ ꯌꯥꯎꯔꯝꯃꯅꯤ ꯈꯨꯜꯂꯨꯔꯅꯨ ꯍꯦꯟꯊꯣꯏ ꯆꯥꯎꯕꯗ ꯃꯄꯤꯔꯥ ꯆꯦꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯤ ꯆꯥꯎꯕꯁꯨ ꯃꯌꯨꯝ ꯇꯝꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯊꯦꯟꯕꯤ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯇꯝꯗꯨꯅ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯤ ꯀꯦꯇꯨꯀꯤ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯔꯒ ꯀꯦꯇꯨꯀꯤꯅ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯌꯨꯝꯊꯪꯅꯔꯤꯕꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯃꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯄꯜꯂꯒ ꯋꯥ ꯍꯥꯏꯔꯨꯅꯨꯀꯣ ꯆꯪꯉꯣ ꯅꯥꯇꯥ ꯂꯦꯝꯕꯤꯒ ꯇꯧꯔꯒꯅꯦ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯣ ꯉꯥꯐꯛ ꯑꯌꯥꯏꯕ ꯂꯩꯕꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ
lembisu yauna adumna thembiga lembiga punna imungde hek sangkhibaga ketoki makhut masa prop prop thekna ketokina mi usittaba saradana lukhabi mama machasina hingduna leiri makhaidina khoidau tippa haidu oirani tomalna to oyarisha adu waga lairi ai khoina laitin sanai haibadi mana kamaina khangisana ketokina oiningba ma oisanu khangera khangoira madudo maru oide ai khoina laitin sanare adu kaidore haibano mawam te laudi ai shomdane henthoi sakhumda mapi tana kapli mapukningda su khalli ngarang mitangsu sing sara phadana thongba ima su sang mabuk thankidi hausik ayuki sing sara ama phauba hangpam leiba sunata sumna kaptuna lairingai sauba henthoi bu kauruba tauda khawa mada sing khara yamna puduna changai kaptuna lairamba henthoi mamai non khalakpada sauba nokfe tauna lepaga lairambadu ubada henthoi khangpre khangi henthoi na nang pung haurabro kaura sangakpa yadro saubana thawai tana kapududane ayetpa penindra ado sing khara purakpani lokselo henthoi na sauba ai loroida nang pujako kaigi puraino noi mana khangkhraga aibu fana haina khiro saubana ai khoi mabu yam phatabi dawnaga khal adumaina haijanu ko ima khangadi nang saujani henthoi na adu yarisi nang salo sing su pujakro saubana henthoi ai khoi si pikling ni digi hauna dinara ko marup nang na mitok oina khanbadi khandano ai gi su awaba tarak wei haingai leiti himinarabadina arai leita tathok ta sin tawduna nungsina na hingminasi nang na sing silawdradina ai su nanga punsigi marup oibagi marido tatnare haidana khallagi henthoi na chauba adumaina haino aina wabada mi senabado pamdabagi haibani hoi nangna aigi mateng pangbadudi aisu yai adubu sing saka pirakpasidi aisu ikai mina khangkhradi saubana noida ai sing thiluni kaina khumiyam tanaba koirau lauraga lakpasu nate migi khanbiu haidi khangbasu leiti adoi selagi ai khoi ma pabado horen inigi anaba hangbala kani hayobani ayamuk selego henthoi sapu mahi thangat lamlaga mama gi kada sangai mama leiba udabaduda koi kau gauduna mapalumda thuglai yena kharomdagi memana hibe ma ima sida laine henthoi na ima aidi nang tumba hawal hawdabaduda tumja khisan waidana leibani aduga ima di sida kaidoriba memana nangna khulaklaga thamba santhi mayam se imana santhi sai saraga nungsada phauramininya henthoi na ima nasadu pharakta ngairi aina sum tawrasu yaba thabak sida kaigi tawrino ima wanabani memana ima su potharaga sum leibadu waine isa si khara nungaire hojikti satpa sungam leidana nangsu sak losinaba tawrurocho ima su irujaraga sangaklage sumna matamdi haukhibana numidang wairam matam yausilakpada ketoki manakta sanglaktuna thenbina ima aina haibadu kamai tokse haino hausikti ta chawi thoram su loikre ketokina se lausilu aina potchem tawraba leise henbada unasi kauraga ne tanja yenglaga thom matung lomdagi madudagi nangonda kwaitan tanajaradamani thenbina nungaireda ima nangse kayada pharino si oiradi wakhan kasi nungaira ai sak thonglokhige thenbi hara ora unok noktuna kadudagi thoki thongsil marumduda toma leptuna lairambadagi ketoki gi manakta famduna tomalna ketukia nangna tawri sibu kaino ai khoina laitin sanabana makhalamani nupa phabagi thawamuk phaijuluriba sina karigino ketokina man apambani pada leisanu kaino ichagi aningba thungjanaba tawsibu kai kairage tomalna aphaba thabak natini mama poshim tawraga phaba lawba nupa nupi adubu
ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕ ꯌꯥꯗꯣꯏꯅꯣ? ꯃꯍꯤ ꯃꯌꯥꯏ ꯆꯝꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯀꯦꯇꯨꯀꯤꯅ ꯑꯁ ꯌꯥꯔꯦꯁꯦ, ꯍꯥꯟꯅ ꯐꯥꯈꯤꯁꯅꯨ. ꯃꯍꯤ ꯃꯌꯥꯏꯗꯣ ꯁꯨꯃꯛꯇꯅꯕ ꯑꯃꯨꯛ ꯇꯧꯔ ꯂꯣꯏꯔꯦ. ꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯥꯟꯅꯗꯦ. ꯍꯣꯔꯦꯜ ꯃꯪꯒꯤ ꯂꯥꯏꯗꯣ ꯀꯧꯔꯒꯅꯦ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯂꯥꯡꯅꯕ ꯇꯧꯔꯨꯁꯤ. ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ. ꯑꯁꯣꯝꯗꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯀꯧꯅꯥ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯄꯨꯗꯣꯜꯒꯤ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯪ ꯌꯥꯏꯊꯣꯡ ꯍꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯄꯥꯗꯨꯅ ꯂꯩꯔꯤ. ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯌꯥꯎꯅ ꯀꯨꯞꯊꯅ ꯃꯆꯥꯛ ꯅꯥꯏꯅ ꯏꯔꯤꯕ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯔꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨꯕꯨ ꯄꯥꯔꯤ. ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯈꯜ ꯁꯣꯏꯊꯣꯛꯂꯨꯕ ꯇꯧꯗ ꯂꯦꯞꯇꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯛꯄꯅ ꯂꯥꯏꯔꯤꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯣ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯑꯜꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅ ꯀꯦꯊꯕꯤ ꯃꯁꯥꯗꯣ ꯆꯣꯛꯊꯕ ꯈꯖꯤꯛꯇꯤ ꯐꯥꯎꯔꯛꯏ. ꯂꯥꯏꯔꯤꯛꯇꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯆꯦꯛꯁꯤꯟꯅ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯐꯨꯡꯒꯥ ꯅꯥꯛꯇꯨꯗ ꯑꯃꯨꯛ ꯐꯝꯃꯤ. ꯋꯥꯈꯜꯗꯗꯤ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕꯅ ꯄꯤꯛ ꯊꯜꯂꯤ. ꯐꯝꯂꯝꯕꯗꯒꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯈ꯭ꯔꯤ. ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯀꯨꯞꯊꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯌꯦꯡꯂꯤ. ꯑꯁꯨꯝ ꯀꯨꯞꯊꯅ ꯌꯦꯡꯂꯛꯄꯗ ꯈꯪꯕ ꯉꯝꯂꯤ. ꯀꯦꯇꯨꯀꯤ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯁꯥꯟꯅꯕ ꯁꯦꯝ ꯁꯥꯔꯤꯕꯗꯨ. ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯠꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯅꯨꯄꯤꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯈꯨꯜꯗꯨꯗ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯊꯋꯥꯏ ꯂꯧꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯈꯪꯕ ꯉꯝꯂꯕꯗ ꯎꯏꯁꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯂꯩꯔꯤꯕ ꯁꯪꯗꯨꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ. ꯃꯆꯤꯜ ꯃꯌꯥꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯜ ꯁꯣꯟꯗꯨꯅ ꯃꯩꯗꯨꯗ ꯂꯪꯁꯤꯜꯂꯤ. ꯑꯗꯨꯝꯅ ꯂꯪꯁꯤꯟꯕ ꯈꯨꯗꯤꯡꯒꯤ ꯃꯩꯗꯣ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯅ ꯋꯥꯡꯅ ꯆꯥꯛꯂꯤ. ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯩꯅꯨꯡꯗꯨꯗꯒꯤ ꯅꯤꯄꯥ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯁꯥꯗꯨꯅ ꯑꯆꯥꯛꯄ ꯃꯩꯗꯨꯒꯤ ꯁꯛꯇꯝ ꯂꯧꯅ ꯊꯧꯔꯛꯂꯤ. ꯀꯦꯊꯕꯤꯅ ꯃꯩꯔꯥꯕ, ꯅꯪ ꯌꯥꯀꯥꯏꯔꯛꯂꯦꯗꯅ. ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯁꯥꯊꯨꯞꯇꯨꯅ ꯂꯩꯍꯟꯈꯤꯕ. ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯔꯣ? ꯃꯩꯔꯥꯕꯅ ꯅꯪꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯃꯥꯌꯣꯛ ꯌꯥꯖꯒꯦ. ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ ꯇꯥꯛꯄꯤꯌꯨ. ꯀꯦꯊꯕꯤꯅ ꯁꯥꯕꯜ ꯈꯨꯟꯗ ꯆꯠꯇꯨꯅꯅꯦ ꯊꯣꯛꯂꯛꯀꯗꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯪꯅ ꯀꯜꯂꯨꯆꯣ. ꯐꯠꯇ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯂꯧꯒꯗꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯗꯨꯕు ꯀꯟꯕꯤꯌꯨꯀꯣ. ꯃꯩꯔꯥꯕꯅ ꯐꯒꯅꯤ. ꯋꯥꯏꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯆꯦꯡꯃꯥꯡ ꯃꯥꯡꯈ꯭ꯔꯤ. ꯀꯦꯊꯕꯤꯅ ꯅꯇꯩ ꯅꯅꯥꯎ ꯐꯠꯇꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ. ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯑꯅꯤꯃꯛ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ. ꯏꯆꯥ ꯑꯃꯒꯤ ꯍꯥꯡꯇꯛꯇ ꯅꯣꯔꯣꯛꯇ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ. ꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯎꯕꯅ ꯃꯌꯨꯝ ꯁꯪꯂꯝꯂꯒ ꯏꯕꯣꯆꯧ ꯃꯦꯝꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯃꯦꯝꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ. ꯏꯪꯊꯝꯊꯥ ꯃꯇꯝꯒ ꯑꯣꯏꯕꯅ ꯈꯨꯜ ꯂꯩꯔꯛꯇꯨ ꯃꯤ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯅꯗꯦ. ꯂꯥꯞꯇꯛꯅ ꯍꯨꯏ ꯀꯌꯥꯅ ꯀꯞꯄ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ. ꯏꯕꯣꯆꯧꯅ ꯄꯨꯡꯁꯨ ꯄꯪꯊꯦꯡ ꯊꯦꯡꯕ ꯅꯠꯇ꯭ꯔꯤꯅꯦ, ꯂꯩꯔꯛꯁꯤ ꯏꯁꯤꯛ ꯍꯦꯛ ꯁꯤꯛꯏꯗ. ꯃꯦꯝꯇꯣꯟꯅ ꯉꯜꯂꯤꯉꯩꯗ ꯆꯠꯀꯗꯕꯗꯨꯁꯨ ꯊꯕꯛꯁꯤ ꯆꯤꯟꯃꯟꯗꯅ ꯉꯥꯏꯍꯥꯛ ꯐꯥꯎ ꯂꯩꯊꯣꯛꯄ ꯁꯪꯗꯦ. ꯏꯕꯣꯆꯧꯅ ꯑꯗꯨꯕꯨ ꯊꯦꯡꯉꯒꯦꯔꯥ ꯉꯟꯒꯦꯔꯥ ꯆꯠꯄꯤꯗꯕꯗꯤ ꯌꯥꯗꯦꯅꯦ. ꯇꯥꯗ ꯏꯇꯣꯗꯨ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯅꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯏꯕꯣꯆꯧ ꯃꯦꯝꯇꯣꯟ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ. ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯗ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯪꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯏ. ꯍꯦꯟꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤ. ꯂꯥꯛꯂꯤꯕ ꯏꯕꯣꯆꯧ ꯃꯦꯝꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅ ꯍꯦꯟꯊꯣꯏꯅ ꯏꯅꯦ ꯈꯨꯔꯥ ꯂꯥꯛꯏꯔꯣ? ꯆꯪꯉꯛꯑꯣ. ꯁꯨꯝꯅ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ. ꯃꯦꯝꯃꯅ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯕꯣꯆꯧ ꯃꯦꯝꯇꯣꯟ ꯅꯈꯣꯏ ꯑꯅꯤꯗꯤ. ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕ ꯍꯥꯏꯕꯕꯨ ꯆꯥꯎꯕ ꯃꯉꯥꯏꯔꯦ.
Ibo sauna. Itaima. Mamang lawukto pachena khoido e hairagane. Ensang na piwoy na tajili. Miron nga laytabagane. Nanaw no piya siga aiga paraga kan na honari. Ado na ngayhak te laytok pa sangde taurisi. Me mana. Yampay ado su. Matam-matam gi oiba ensang na pi tajinduna niya. Matam manghanri do su. Miyam ton. Isa. Haksang mo karakang kalabro. Me mana. Haksang di paragumbani da. Kayso toydok pa nungay tabadi laytre. Haksang sidi kara di sonjali. Matam kara liyang lakpa yada na layro bagi. Ibo sauna. Ise naba yade ko. Kara tuna kangkat po oiro. Yamdi siyal kara sina. Ise gi saning ba ama layraga sabiyo ko ise. Me mana. Ibo sao. Kaygi seno. Ise lauroy. Nang pasinjaw. Miyam ton. Ise na siya laudradi ay kwayam na nungayraro. Ato pa nati imong manung magnikan biyo. Pasin biyo ise. Asyum na wari watay ngihak sanaramlaga. Ibo sa ukoy sumayumdahan kay. Lambida sumasumlak pada. Makoy na purak liba larten do su tauloy kibugum. Kamut-mut ki. Miyam ton. Kay no, larten sibu tau di yawri. Marami sasada na mut krisiba. Ibo sauna. Yum yawbada basu wali. Pare, karidi upaylay. Tap na mamarak sida. Sat patabani. Siyum na wari sasado na laka matamduda. Tunglom dagi. Saw ba na. Ima, baba. Ngay ko saan minasi. Miyam to ni ibo saw tanglam liba kong tangdo chap lepi. Ibo sauna. Ibo nga. Nang di mataw karam na iko'y itong inarak liba. Saw ba na. Pabagay imaga lang mandabado da hientoy huy da sangu ba ni. Toki ba kuy hayre. Miyam to na. Ontok pa ang hangni da. Yung da sumlayra masuya ba da. Pare-pare sala sila o. Sum na wari sana to na makoy pun na lagminay. Makoy kulgi lamhangoy kayo itaw mo fam do yawrak pa da. Saw ba mamamapagi mamang tana. Huy may hayram da na. Satki ba da. Ibo saw tabali musi-musira pa mangal da. Hatu-hatu makoy mamang tana satki ba. Machani pabo kaw-kaw da na matang inarakli. Saw bagi matong sum inarak da na. Sumlak pa da. Kung nang pambi hauri ba mafamado yawrak pa da. Mitmahang da uki ba saw bagi saktam do. Aki ba sakpam langlak da na. Kang na ako iba do da nok da na. Koy pay-pay. So miyam ton aki iba pakat pagaloy na na. Tung han na lakpada. Kung nang hauri ba dogi makung do yawrak pa. Wari-wari kaya yan thari ba do na. Kangit yachan kay. Masa pumbalaw ba siyungamda. Masa singon nantok na bahay na sukan na mukli. Taway do na pa'y silaglaga. Matay manaw ani mo hatlagi matagom tawri nga ida. Kangaw da na may bula mapa'y silag do na. Safu ka na taway do da tomjin kay. Taway do susay nakol pangbagom. Ayak pa konsela madakan na lawram laga. Mafam do dagi mangki. Matay manaw do yelam ba uri do su. Tap na tadorak do na. Laymay da taray. Ibo sa umiyam ton. Sor fuy na hon do na. Ngayak ti pam do na lay. Sao ba sumamama pa halak pa ngay na adumaktum takrabani. Siyom na naketo ki tomal. Lay sana ramado may pagtrabado da. Tomal na. Ay koy gitawri ba tabak tawram sida. Kanagong ba man ayad papirak lima siya. Tito ka maruoy. Taway ani seloy selam dahi sida. Hiyat tugay na. Keto ki na. Ay ngundig ihena kang hayba misulay boy ra. Nga sige di mana ngam krasano. Hayeng di ay na dong ngam daw ra. Ayad papirak lima misaksi di. Kanano hayba do di hayeng kang lani. Tomal na. Pare. Nga sige di sway di sumloy selasi. Misak di tidok taba yadi ko. Som na nagketabi. May tongda mamonok na. Kay sari haujik dia. Siday din nung hayraan ni. Noy na tau ba tabak ko ding magta. Ay niyat kay tingay ba piraan ni. Ay kanano hay ba kang nabasu. Ko nabasari. Kang basung hamloy dabada. Asyum na. Noong na mapong pa ng alaglabada. Yaw tenglap daw na haugalak. Miyam ton, mapuroy ba ibo sa ubuso haudok to na. Tawag na ba mataw singdo loy sinay. Miyam ton,
Ibunga, ngasidi sakto nang khara thongo. Ima isa siyam nungaite. Napa su lobuk chatlaroi hayobani. Sumna chak tuklaba matung, Manggol da thariba fidadu da Memton ibo saupun na famduna lairingai sauba tabak loisinba loiri hairaga mama mapa anigi manak tamna sanglaktuna. Saubana, Ima, Baba, ngarang kai satlugi. Nongalamday matamduda yum hanjilaidubo. Ibo sautokiba thaudok pumba machanipa chaubugi mafamda khudingmak tamnami. Saubasu hentoigi imungda oiriba thaudok singdugi maramda amata sithadana mama ampagi mafamda haiduna khangali. Memton adudi khulsida laitingi oiba fattaba thabak thauram pangthok misak amadi lairi haiba isagi wafam sidagi khangba ngamle. Ibo chauna adudi ibunga nang hogsima hentoigi mama machadu puduna singya khul tamna lau aiga namaga su ahaldugi mayumda chatpa horamlagi. Thokliba thaudok sinane phibam luraktingai kaidauba yai haiba wa tana hobuna chongbani. Asumna chauba henbadagi cycle do wairuri hairaga memabu hana puduna kethabigi manak tamna chatki. Sumna nungthil nungsa hai tharaka matam madu yorakpada henthoi amuk puduna kethabigi manakta pun yorai. Sauba sor thabet honduna kethabigi manakta phamtharai. Kethabina isubu thawai landaura barana ontokna kankreda. Saubana kaide kanbano dabo saksaba kuidringaida cycle si hangat handa thaurakpasidadi as thawai loi tahauge tawida. Kethabina abok lairi sidi isu thawai tahaurasu kullaga loiredana. Hairaga kethabi saubu laknaduna nokli. Sumna lakminariba makoisu mayai kaduda ngehakti pothanarami awabado. Asomnuna thembina lembi thaduna henbubu kaukthokduna kongang pambi hauriba mafamduda wari sanari. Henbana kai laige thembi khulgi mina ukhradi yam phasadi. Nangna hainingido sasar hairo. Thenbina uning ujasanu kaino kanana kai haidawrige pakhang laisabi unababa. Henbana nangdi laina yam henjelamlena nang sinupini aduga nangna aigi phamda pamiba pakhumdo mapok simagidi khalun. Thenbina hairi sinadi nangi su khanjaba ma lai sinatra. Henbana adumna khalasu kaidi mi khudingmak magi khanjaba amdi loi laigani. Thenbina adudi nangna khanjariba mahaktudi kanano haibado madumatangdi aisu khangningi. Henbana nangna ingonda haingamisa sumaina aisu haiba ngambagi hogja lairamlabadine nahana phongdokpa ngamlani. Aina angang oiringi matamdagi hona luna nungsina ngasi phauba haiba ngamda lairakliba misakse adai kanasu natte henhoini. Thenbi karemna minok noktuna henba yengna oisu oiroidabada nangnaga mangliba kai kange dubo aina phajana khangnasi haibasida nangna yadrisisu angakpa amani. Henbana nangna haigadaba wa loiraba natro oiba oidaba madu nangina thaunate. Aina hairisina nangdauna taungambi oiramlabadine nahani henthoi ibanisu khangnarani haibani. Waisi hairamlage henba sauna mamai laithoktuna khong hek thangdokhibaga ngasaidigi makota sena paiduna lairamba laido henbada langsinki. Henba masada karigumba haifam khangdaba wakhalda tarang satpugum tawi. Ngak tumina leplamlaga itha thajatana nokfet tauna onsilaktuna Thenbida yengli. Henbana Thenbia numisu tasilakli yamda hanaba tawrasi. Henbagi honglakliba mawongduda Thenbi harau makutka samdana satminakri. Lembina Thenbida kaubada Thenbi salamlagi haidin ingit pirai. Lembi suma khoiga panglap lamnada tungdamangda chali. Lembi mayum sangdabida yum thangnariba tanugi manak tamna lagli. Tanu fi saduna lairambadu ubada lembi sangaktuna tanugi manakta famli. Tanuna kai numit no ngasidia aigi nakta laisibo mi machadi Thenbiga punkibadagi masaka amata ukidre kwa. Lembina wakhalsa yam samamnaida hoi ai matam kharadi nangamadi henthoina khoyani butte nei haiba kaukai Thenbiga loina duna lairuri adugi damaktasu nang sauranu. Tanuna
Natau yeng mani bema ai kai su khande ko hin thoi su kari su khalam loi adu nang na wakhal samam nei hai sibu kari tawba yaurage lembi thenbi ga ma ga pullaga hin thoi bu kai su laitana khan ki ba amadi ngasi hen baga thenbi ga unaduna wari sabada mana tahubadu gi matung hen mana oi ki ba ahong ba pumba tanu da tam tanuna adudi ita hen thoi na numituda shauna thenbi gi mama ampa lai sanai kai na haram ni do sungmani khale maram laitana tamnana mi amada adum ni hek haibe yaroi ita hen thoi di angang oi ringai degi hauna oi da babadi haida bani magi sumana khangjaba karigoma kharadi lairangani khal lembina aduna oi re chala shauram bi hen banane thinbina laidu hek masada langkhibagane wakhal honglaktuna hara hora punna chamina khrini ado thinbi ubada hen badi yamna saubani as aidi yamnga enga sai tawkhrido anuna as maisa laidi laida basani nupa phaba yai kaise ai khoina wari oina khanbagi wani masita sengna makti laitabadi nate khangdi kai haidoilo henthoi ga henbaga dine phongthok nadrasu mathamoi dadi adum luna khanabani lembina phare dudi ai amuk salagi numit pungta ta sinkri imana thabak loisindi halakte ni sautoramlani ai chale ko shomdana toman ai mama nang bu khaide laigena keto kina ai sida sak thongge tawriye toman na chanu piduna kai satkhaba mam silaklaba sifauba halaktena ngasai limbi ga yamna kina satki bidaina ai bu chalaga hangu so haibro keto kina o hala aroye waruranu hayeng haidok balak po oina ngairasi aina posem tawkiba laidugi mathaktana hinbagi wakalsu aina thamai khrabani na chanu pina hair khai yanabani haidana toman poram yat pa hai khraba aduna tungda kari thoglakani haibadi khalluno keto kina yare makha tabiranu adui sarukne ensang si sembara kaino khara yauksinbiro ngasidi thabak yami ai khoidi yelakliba misakto kanano khangnaba laithau aruba ama pangthok toisulai asumna matamdi haujinki khangaudi sak na saba tuklaba matung fungadu da mai hauduna ma khoi punna famli thokiba thaudok pumba ibo chawna hairi kethabi gi mafamda kethabi sor sang hondoktuna ngasidia aina khoi loina makina phamda sahi kaya lotuna thamlaklaba wa phamse amatta khaktana hairagya aigi phamdagia sikre haidina khankraba mama macha oibai mari phauba punsigi tatkraba mahakto atai kana sunatte ketu kini lairiba makhoi punnamak amaga ngakna yengnai matau karamna imaga mari tanakibano kethabina ketu ki hek poglak padagi hauna ngangna saknaba wana haurakhi haina tanaba yadaba ningai phattaba angang ama oina haurakpada nattanane angang ataiga manade kanaga su loinauti nau haiba yade laitin yi oiba lamda khang haiba aduki matik pami laisabi pungkak pharakpada aina takpi tambiruba laitana aigi laigi oiba lairik tominna huranduna lona papa hauki lai thauten thau taubai lamda mamutana hainingbagi mayaina khangba sungamki mana hausik lairiba mapuroiba tomal amaiba amani aigi yeknaba suoiki aina matam amada layok tinokpa yaurakpa mi khuding makpo phanaba layengbada tomal na amuk phattaba thajenduna thawai hekta manghanba yamna toina duguma thaudok se thoki adudagi miyamsingsina haibu lana khanba uba horaktuna aibu phattaba sanabi migi mangnaba sinba amai bini haidana khugi miyamna tantorakpadagiya singya khulgi sidai sida iral sulaita sanglaba matamsa yumdom pok sidai thanta punsi lelaki nongmagi numitni kethabina nangna khaliba wakhalse kaino aina pamde yaningdi haiba nupa se natrade nangbu nipa amata laitrabro nangonda kayarak no
tomal haiduna aibu phattaba tanaba honabadagi yumsisu tongalna khulgi miyam amatta kauna ngangnada lairisa kanana thuganmano haibase nangsu khangiba natra Ketokina khangi ado imana amaibi oirasu afaba thabak tawrudabagi mahini kaino hiram sida aiga khangnariba nipadugi maral kaisu leite tomalna amaiba oibasida imagi aronba phattaba pumnamak khanglani haibagi nipa aduda leitanaba sauri natro imana saurasu upai leiraro aide mangonda leirani Kethabina nangbu hek pokpi nama aibudi sira phok sangrasu yaraba natra seno mafamse thadoktuna amuk hanna nama ai lei haibagi khungu tarkan Ketokina nangna tandrabasu isana khangna sakhini ai nang kanano haiba mase khangde ngasidagi ne imai cha aroiba marisu tanarabani sira phauba kala chatkani wai sairam laga phiyom yom sinduna sauna mapal thoglaki matamduda mangolda masangamduna lairiba mapana satkidanaba Ketogi bu khamki mapa masa sumuknarakpada apoko mapabu safu kana inthoraki ongpam chahudabana khudi tijanduna nungpak amada makok yai sinduna numittuda aroiba oikhi mapasu ithan tangamboi ngamda boy inkhon matongi aroiba lamachet ama hangna lairiba sida poloiduna mathau mangam loisinki numittudagi ngasi phauba aina sumabu kauthoki manasu aibu nongmata hanna yenglakide mana chatkiba matamda amang yaithong hairiba thawai phattaba kauthoktuna sanabagi lagi lairikto puduna chakki aina kona khanglakpani tomalgi khojin thaurangdagi lairikto huranduna pukhibani ibo chawna adoima fatraba thawai siloisinaba pambayamata lairoidra Kethabina karige laitanya amang yaithong hairiba lairiktogi ani suba sarukki thawai loisinba hairiba lairiktudi aigi phamda lai aina seksinna thamkhibana adumakti pukhide memana adudi ima thawai siloisinaba laithau pangthokpiu adudi amang yaithong hairiba lairiktogi ahanba sarukse adudi amang yaithong hairiba lairiktogi ahanba sarukto aigi iphamna nakhoina puraktuna sinau adu oirabadi ai maphamsida laithau pangthoklaga laina loisanma ngamgani munna khallu nakhoigi marakta thabakse kanana pangthokpa ngamgania henthoina ai ngamgani abo aina upayama natraga upayama tawraga puraknaba hotnaragi hayengi numitta asumna ahingdo hawkri enthoi ayuk angan maduda mathanta chawbagi cycle du thauduna mayum tamna lakli matamduda fingau setpa ahal ahum amasu thembi hoida changki enthoi wakhalda kana kaidawba yawraba chano khanna cycle du mafam chana mayumda thamlamlaga lembi hoi tamna lai lembi su tan chanana tanuga mamang pukrida lairibaduda ising sokani haidana thoglakpa tanja oibaduda lambi da thengnaduna pukri mapalduda makhoi ahum punna faminaduna wari sanari lembina henthoi ai nangondi yam lankri ai bungak piu ko nahan thimbiga manaraga nangbu usit thoidana laknaduna ikaiba pikibagi damak ai bungak piu ko ita henthoi na ita ai adogidi kaisu khandi aina la ise nangondagi matenga muktang pangbiu haigida lakpani khosigi miyamgi fanabagi dama lembina ai wakal taba ngamdre ita koithongna haidrasu itagi apamado hekta hayu aina angamba oiradi pangaga loire henthoi wari pumba hawbadagi hausik oiriba phibam sigi matangda macha khaina mayek sengna tamli tanuna adudi tanyam sari thembido henbada ngarang sen khaibani horen thembi tinba lakpa ngaiba oinane makhoigi mayumda lembi ibani chatlagi mirak narak yenglagane lairik tu huralaklagi nangna makhoiga tainaba sambal marumdudane lummaga leiramu lembina henthoi nang kasu waruranu ko aikhoi anina fanaba silaklagi henthoi na phare adudi ai so muksatlagi horen soinaragum siko
Sumna nungthilgi matamduda tanu lembi makhoi ani haunaduna thenbi hoida lai Mangol yaurakpada tomalna isa sa noi lakledana chango horen mi lakpadane thaknaba saga londana sem saruro imungdagi ketoki maki semna thorakli ketoki na lembiya tanua noi lakpa yam phare sa lonaba tawruro ini kaithel phawudang chaluge horen mi lakpadane pijanaba kabuk haira khara lairukhige sango koiruno noi anina phana ba sin langlamu ini chatle Asumna tomal sukhulgi ahallama laklibaduga wari watai sanaduna shumangda fida tharibaduda famduna lai tan sare khanduna lembi tomalgi ka sangaktuna lairik thamliba upudo hangdoktuna koithi upugi makha thangbaduda amuk yenglakpada lairik tu ipong pongna lairambadu thengnabada lembi lairik tu thuna puthoraktuna upudo hanagi matawgumna lonsilamli hairaga tanude ingidama pirakli makhoi ani sakhum lomda sanglaktuna tanu lairang aduda mai haugatuna laikri lembi na maning thong faudu e hairaga henthoi hoigi sambal tamna lairik to langki henthoi lairik to khunjale hairaga baitu khawmada seksin haptuna thuna cycle du amuk thaudok to chingya khul tamna chatkri ashomna na tomal imung sanglaktuna lembi tanu nakhoi ani saka saraga ne hangadabani Kura horen tinbige Sado loirabadina Allama lairi singsida Pitaknaba khara puthorau Shumna metku khargi matungda Henthoi kethabigi manak yauraduna Lairik to sini Kethabi henthoi gi makukta nungsina nanthaduna Kethabina Isu tani si oirade abungna horen ne Thawai se laina Mikau thagaudana loisan bayare Pare Moisu taugadaba thabakchingse loisinaba taujaro ibo chauba napa na chana aigi iteng pangbo oina lai khoiram phamda lairiba sangsida salasi ashomdana thenbi mayumda thilaktuna harau harau numitto kulgi mioi khara sangduna sak saba yau marang tauduna nungaiba phongdokni matamdi hausin khiba khangaudi ayeng nongyai matam yaurakpaga Kethabi laithau pangthoknaba sem saba loiraduna amang yaithong hairiba lairik tudagi kauthokhiba thawaidu loisinnaba machilda laisol sonba horakli mathantani sangaduda laithau tawriba Kethabi na mapalomdagi kaurakri phawbadi thongsen lonsinduna imungda layu hairambadagi mayai kaduda punna famduna lairi Sumna akanba laisol sonduna fatraba thawaidu lepa laita kauraklabaduda Laiba yada masado malang panduda kanagumba amana singduna pubagum thawaidu thuna yangna kethabigi manaktam na paisilai ayakpa khonjela madalaw khongladuna maching masol naina kethabigi mamangduda leptuna lairi kethabida songsingi hek tawbaga mairaba na makhut aduda pairiba thauriduna thawaidugi masada khangi dichelli asumna lepa laita akan balai sol kaya solakpadagi Thawaidu akiba khonjelamada lao khongduna kapli Shumna thawaidu lairik tugi manungda tamna singsinki aduna ngaihaki matungda thawaidu mapung phanu loisile hairaga lairik tu manungda langsinduna mangankri matam kharagi matungda thenbi su henbada luhongduna nungaina laiki koldu su ingna sikna laiki Kethabigi mateng na matam khara thaduk luraba fatraba hainabidu amuk hanjelakpada matai manau lairik tu bukoi thiri thawai du kauba lakmandrabaduda lairik tu amuk thiba horakli tomalna sidu thamlamba lairik tu bu kamaina lairamdriban ketokina khangde taurise luhongbagi marang tauba sida ka se loisan tachinbada ainaga thampham ona khraba jala maina machi amada laijaramasani Tomalna adudi matamsu thengsilaklea manglomda chalaga mangkonba laidu oina kauthoklaga sanarurasina kuiri machinja ka tamkhida nacha nupi sina pharak ta silaktana laitinga amatta mathong maram khangre shumna athengba ayingi mising mirau golta adraba matam maduda manglomda laktuna lai khoiramba hek horakpaga masara nungsit asaba masisilaktuna
ꯃꯪꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯁꯨ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯅꯤꯛꯄ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ "ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗꯤ ꯊꯦꯡꯅꯗ꯭ꯔꯤ." ꯇꯣꯃꯥꯜꯅ "ꯁꯥꯟꯅꯕ ꯍꯧꯔꯝꯂꯒ ꯂꯦꯞꯄꯨꯕꯒꯤ ꯁꯥꯎꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯅ, ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯅꯤ." ꯇꯨꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯇꯣꯃꯥꯜ ꯇꯝꯅ ꯎꯁꯥ ꯃꯆꯤꯜ ꯇꯨꯝꯕ ꯑꯃ ꯃꯥꯂꯪꯗꯨꯗ ꯄꯥꯏꯔꯛꯂꯒ ꯃꯊꯕꯥꯛꯇꯨꯗ ꯐꯧꯔꯦꯡ ꯂꯦꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯦꯇꯨꯒꯤ ꯄꯥꯈꯠꯅ ꯆꯦꯟꯒꯤ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯡꯗꯨꯗ ꯀꯜꯂꯕ ꯈꯨꯠꯁꯥ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯎꯄꯥꯟꯕꯤ ꯍꯧꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯣꯃꯥꯜ ꯀꯦꯇꯨꯀꯤ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯗꯨꯅ ꯃꯣꯡꯐꯝꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯕꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯇꯣꯃꯥꯜ ꯀꯦꯇꯨꯀꯤ ꯃꯣꯡꯐꯝꯗ ꯁꯤꯔꯒ ꯂꯩꯔꯝꯂꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯂꯝꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯋꯥ ꯋꯥ ꯂꯥꯎꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯔꯥꯁꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯦꯟꯕꯤꯁꯨ ꯍꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤ꯫ ꯍꯦꯟꯕꯁꯨ ꯄꯣꯠꯁꯦꯝꯗꯨꯒꯤ ꯃꯌꯥꯏꯅ ꯊꯦꯟꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯄꯨꯟꯅ ꯊꯦꯟꯕꯤ ꯍꯣꯏꯗ ꯂꯩꯈꯤ꯫ ꯆꯥꯎꯕ ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯅ ꯈꯪꯅꯔꯛꯇꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯥꯜ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ CNBSꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫